ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯥꯏꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎ ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯅꯠꯇꯅ ꯀꯦꯕ ꯂꯥꯡꯕꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯐꯤ ꯐꯅꯦꯛꯃꯛꯇ ꯁꯦꯠꯂꯕꯁꯨ ꯃꯆꯨ ꯃꯃꯦꯟ ꯇꯥꯕ ꯐꯖꯕ ꯉꯥꯛꯇ ꯈꯟꯗꯨꯅ ꯁꯦꯠꯆꯥꯏ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯔꯨ ꯑꯍꯦꯟꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯄꯥꯝꯖꯕꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯟꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯩꯍꯥꯎ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ "ꯑꯩꯕꯨ ꯀꯔꯤ ꯃꯆꯨꯒꯤ ꯐꯤ ꯏꯟꯁꯤꯒꯦ? ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯥꯕ, ꯂꯪꯇ꯭ꯔꯤꯛ ꯂꯪꯕ, ꯃꯌꯥꯝꯅ ꯑꯩꯕꯨ ꯎꯕꯗ ꯑꯎꯕ ꯃꯤꯅ ꯍꯩꯁ ꯀꯥꯏꯅ ꯍꯥꯏꯅꯒꯗꯕ ꯊꯨꯞ ꯂꯥꯎꯕ ꯃꯆꯨ ꯑꯃꯗꯗꯤ ꯏꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯨ꯫ ꯀꯔꯤ ꯃꯆꯨ ꯏꯟꯁꯤꯒꯦ? ꯑꯣ ꯁꯤꯗ ꯂꯩꯔꯦ꯫ ꯍꯤꯒꯣꯛ ꯃꯆꯨꯗ ꯃꯄꯥꯟ ꯑꯉꯧꯕꯅ ꯀꯣꯠꯄ ꯔꯥꯅꯤ ꯐꯤꯁꯤ ꯍꯦꯛꯇ ꯏꯜꯂꯒꯦ꯫ ꯃꯤꯅꯁꯨ ꯄꯥꯛ ꯍꯦꯛꯇ ꯏꯟꯅꯕ ꯃꯆꯨ ꯅꯠꯇꯦ." ꯂꯩꯍꯥꯎ ꯐꯤꯗꯨ ꯃꯁꯥꯗ ꯏꯟꯁꯤꯟꯗꯨꯅ "ꯇꯁ ꯀꯝꯗꯧꯏ? ꯑꯩꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯉꯔꯣꯏ ꯁꯕꯥꯟꯁꯤꯗ ꯈꯨꯠ ꯍꯩꯕꯤꯁꯤꯡꯅ ꯅꯤꯡꯊꯤꯅ ꯐꯖꯔꯦ ꯍꯥꯏꯅ ꯁꯥꯔꯛꯂ ꯐꯤꯁꯦ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯥꯡꯖꯕꯒꯗꯤ ꯑꯁ ꯃꯒꯨꯟ ꯈꯪꯂꯦꯛ ꯂꯩꯈꯤꯗ." ꯏꯃꯨꯡꯗꯅ ꯂꯩꯍꯥꯎꯅ ꯃꯀꯦꯛ ꯀꯟꯅ ꯁꯦꯝꯂꯤ꯫ ꯃꯄꯥꯟꯗ ꯃꯃꯥꯕꯨ ꯉꯥꯏꯔꯤꯕ ꯂꯥꯏꯖꯗꯤ ꯃꯃꯥꯅ ꯊꯣꯛꯃꯜꯂꯛꯇ꯭ꯔꯕꯗꯨꯗ ꯁꯥꯎꯅ ꯃꯄꯥꯗ "ꯄꯥꯕ, ꯏꯃꯥꯗꯨꯕꯨ ꯏꯃꯨꯡꯗ ꯁꯤꯔꯦ ꯍꯥꯏꯕ꯭ꯔꯣ? ꯍꯧꯖꯤꯛ ꯐꯥꯎ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯑꯩꯅ ꯉꯔꯥꯡꯗꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕꯅꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ? ꯍꯅꯨꯕꯤ ꯃꯥꯅ ꯐꯖꯕꯤꯁꯨ ꯌꯥꯝ ꯁꯥꯅꯤꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯄꯥꯕ?" ꯀꯨꯟꯖꯣꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ "ꯑꯩ ꯅꯃꯥꯁꯦ ꯇꯁꯦꯡꯅ ꯐꯖꯕꯅꯤ, ꯐꯖꯕꯤ ꯁꯥꯕ ꯅꯠꯇꯦꯅꯦ. ꯅꯄꯥ ꯑꯩꯒꯤ ꯄꯤꯁꯨꯝ ꯃꯌꯥꯗ ꯌꯨꯡ ꯌꯥꯠꯈꯩ ꯇꯥꯔꯤꯕ ꯗꯥꯛꯁꯦ ꯅꯃꯥ ꯐꯪꯍꯧꯅꯕ ꯍꯣꯠꯅꯕꯗ ꯇꯥꯈ꯭ꯔꯤꯕ ꯗꯥꯛꯐꯝꯅꯤ. ꯑꯩꯅ ꯐꯖꯕꯤꯁꯦ ꯅꯃꯥ ꯑꯣꯏꯍꯜꯂꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯅꯪꯁꯨ ꯀꯕꯛ ꯌꯦꯡꯕ ꯌꯥꯔꯤꯕꯗꯣ? ꯅꯃꯥꯅ ꯐꯖꯕ ꯍꯥꯏꯕꯁꯦ ꯏꯄꯥ ꯏꯆꯥꯒꯤ ꯃꯥꯏꯅꯤ, ꯑꯗꯨꯅ ꯅꯃꯥꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎ ꯀꯤꯖꯈꯤꯁꯅꯨ. ꯅꯇꯨ ꯐꯖꯕꯁꯤ ꯎꯔꯒ ꯄꯥꯕꯗꯤ ꯃꯣꯟꯗꯥꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯖꯥꯠꯅꯤꯅꯦ. ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯈꯣꯏꯗꯧ ꯊꯤꯠꯂꯤꯕꯅꯤ. ꯍꯅꯨꯕꯤ ꯃꯥꯅ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯑꯩꯕꯨꯅ ꯑꯃꯣꯠ ꯑꯀꯥꯏꯒꯤ ꯊꯕꯛ ꯁꯨꯍꯟꯕ. ꯄꯥꯕꯁꯨ ꯅꯣꯡꯃꯇ ꯏꯃꯥꯅ ꯆꯩꯕ ꯅꯠꯇꯦ. ꯑꯊꯤꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯐꯖꯕꯤ ꯐꯪꯂꯕꯅꯤꯅ ꯍꯔꯥꯎꯕꯗ. ꯏꯄꯥꯒꯤ ꯂꯥꯏꯖꯥ, ꯅꯪꯒꯤꯁꯤ ꯏꯄꯥꯕꯨ ꯊꯤ ꯀꯥꯏꯗꯅ ꯍꯥꯏꯅꯤꯡꯂꯤꯕ꯭ꯔꯣ? ꯑꯊꯤꯕ ꯑꯩꯁꯤ ꯅꯄꯥꯅꯤ ꯀꯥꯎꯔꯕ꯭ꯔꯣ? ꯁꯛ ꯊꯤꯖꯔꯕꯁꯨ ꯅꯃꯥ ꯅꯆꯥ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯣ ꯁꯥꯕ꯭ꯔꯥ ꯏꯪꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯨ. ꯄꯥꯕ, ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯏꯃꯥꯗꯣ ꯍꯥꯟꯅ ꯑꯝꯇ ꯀꯧꯊꯣꯛꯁꯣ. ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯗꯤ ꯂꯨꯍꯣꯡꯕ ꯆꯠꯄꯒꯅꯦ ꯄꯨꯝꯆꯥꯏ ꯆꯥꯏꯅꯤ ꯑꯔꯦꯝꯕꯗ." ꯍꯣꯏ ꯄꯥꯕ ꯅꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯂꯨꯈꯤꯒꯦ." ꯀꯨꯟꯖꯣ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ "ꯀꯨꯏꯃꯟꯈ꯭ꯔꯦꯗ ꯃꯃꯥ, ꯅꯪ ꯐꯅꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕꯅꯤꯗ ꯏꯄꯥ ꯏꯆꯥꯅ ꯃꯄꯥꯟ ꯅꯪ ꯊꯣꯛꯂꯛꯄ ꯉꯥꯏꯔꯛꯂꯤꯕꯁꯦ. ꯅꯆꯥꯅꯨꯄꯤꯗꯤ ꯆꯥꯎꯕꯗ ꯃꯆꯤꯟꯒꯗꯣ ꯈꯣꯡꯃꯨꯛ ꯇꯨꯝꯍꯧꯔꯦ. ꯑꯣ ꯂꯣꯏꯔꯦ, ꯑꯣꯟꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔ ꯄꯣꯠꯅꯤ. ꯑꯁꯨꯛ ꯉꯜꯂꯤꯕꯁꯤꯕꯨ ꯃꯤꯒꯤ ꯕꯣꯔ ꯐꯥꯎꯕ ꯂꯥꯛꯑꯝꯈꯤꯔꯣꯏꯌꯦ. ꯃꯈꯣꯏ ꯃꯄꯥ ꯅꯥꯆꯣꯝꯁꯦ ꯑꯩꯒꯤ ꯁꯝꯕꯜꯁꯤꯗ ꯅꯤꯡꯊꯤꯅ ꯑꯃꯨꯛꯇ ꯆꯤꯟꯕꯤꯔꯛꯎꯁꯦ." "ꯃꯃꯥ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯅꯦꯛ ꯃꯆꯨꯗꯨꯕꯨ? ꯅꯆꯥꯅꯨꯄꯤꯅ ꯁꯦꯠꯀꯗꯧ ꯃꯆꯨꯗꯨꯕꯨ ꯍꯅꯨꯕꯤ ꯅꯪꯅ ꯁꯦꯠꯂꯤꯕꯅꯤꯅꯦ." "ꯍꯣ ꯅꯨꯄꯤ ꯃꯌꯨꯝꯅꯦ ꯑꯩꯈꯣꯏ ꯆꯠꯇꯧꯔꯤꯕ ꯂꯨꯍꯣꯡꯕꯁꯦ. ꯁꯦꯠꯅꯤꯡꯕ ꯃꯆꯨ ꯁꯦꯠꯄ ꯌꯥꯏꯌꯦ. ꯃꯈꯣꯏ ꯃꯄꯥꯒꯤ ꯍꯧꯅꯕꯤꯗꯣ ꯈꯤꯠ ꯇꯧꯕꯤꯔꯅꯨ. ꯑꯩꯅ ꯐꯖꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯥꯏ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯐꯖꯕꯗꯨꯕꯨꯗꯤ ꯑꯩꯒꯤ ꯃꯥꯏ ꯑꯣꯏꯕ, ꯑꯗꯨꯗ ꯀꯩꯅꯥꯒꯤ ꯃꯃꯥꯒꯨꯝꯕꯤ ꯅꯪꯅ ꯀꯩꯅꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯥꯜꯂꯕꯅꯤꯅ ꯍꯣꯔꯦꯟ ꯕꯣꯔ ꯃꯃꯥꯟꯅꯕ ꯃꯤꯠ ꯉꯥꯎꯕꯅꯒ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯍꯥ? ꯅꯃꯤꯠ ꯅꯅꯥꯒ ꯈꯔ ꯉꯥꯎꯔꯤ ꯄꯥꯈꯠꯂꯤꯕꯅꯤꯅꯦ." "ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ. ꯏꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯤ ꯍꯅꯨꯕꯤ ꯑꯩꯅ ꯃꯤꯒꯤ ꯕꯣꯔ ꯃꯃꯥꯟꯅꯕꯗꯨꯒ ꯃꯤꯠꯆꯤ ꯈꯟꯅꯕ ꯍꯧꯅꯗꯦ. ꯆꯠꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤꯁꯦ." ꯂꯩꯍꯥꯎ ꯑꯃꯗꯤ ꯀꯨꯟꯖꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯒ ꯂꯩꯍꯥꯎꯅ "ꯏꯁ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯂꯥꯏꯖꯥ, ꯅꯪꯅ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯗꯤ ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨ ꯁꯦꯠꯄ ꯍꯧꯅꯕ꯭ꯔꯣ? ꯑꯃꯨꯛꯇ ꯊꯨꯅ ꯍꯣꯡꯗꯣꯛꯂꯨ ꯂꯥꯎꯁꯦ. ꯑꯩꯅ ꯍꯦꯛ ꯌꯦꯡꯍꯧꯗ꯭ꯔꯕꯗꯤ ꯊꯣꯛꯄ ꯑꯃ ꯇꯧꯔꯝꯃꯅꯤꯁꯦ ꯉꯁꯥꯏꯅ ꯈꯪꯂꯕꯅꯤ. ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄꯕꯨ ꯊꯔꯣꯏ ꯌꯣꯟꯕꯤ ꯃꯥꯟꯈꯩ ꯂꯩꯔꯝꯅꯤ ꯍꯥꯏꯕꯅꯤꯅ ꯃꯁꯤꯕꯨ. ꯀꯔꯤ ꯃꯥꯜꯂꯤꯒꯦ ꯁꯤꯒꯤ ꯐꯤꯕꯝꯁꯤꯕꯣ? ꯏꯃꯥ ꯌꯥꯔꯦ, ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯕꯅꯤ. ꯆꯠꯅꯕ ꯇꯧꯔꯁꯤ." "ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯩ. ꯅꯪꯒꯤ ꯐꯖꯅꯕꯅꯤ ꯑꯩꯅ ꯍꯥꯏꯕꯤꯔꯤꯁꯦ. ꯅꯃꯥ ꯑꯩꯅ ꯑꯁꯨꯛ ꯐꯖꯔꯒ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥ ꯅꯪꯅ ꯏꯃꯥ ꯁꯥꯔꯒ ꯆꯠꯃꯤꯟꯅꯕ ꯑꯩ ꯌꯥꯝ ꯏꯀꯥꯏ. ꯂꯥꯎꯁꯦ, ꯅꯪꯒꯤ ꯐꯤꯗꯣ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨ ꯂꯥꯎꯑꯣꯕ. ꯂꯩꯁꯥꯕꯤꯅ ꯁꯝꯕꯨꯜꯒ ꯄꯨꯜꯂꯗꯅ. ꯂꯥꯎꯁꯦ, ꯏꯃꯥ ꯁꯦꯝꯕꯤꯒꯦ ꯀꯨꯏꯔꯣꯏ." "ꯏꯆꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯖꯈꯤꯗ꯭ꯔꯦꯍꯦ ꯅꯪꯁꯤ ꯏꯃꯥꯒꯤ ꯂꯥꯏꯖꯥ." "ꯅꯃꯥ ꯅꯆꯥ ꯆꯤꯡꯅꯗꯅ ꯁꯨꯝ ꯂꯩꯍꯧꯔꯣꯀꯣ. ꯅꯣꯏ ꯉꯥꯏꯕ ꯉꯝꯖꯕ ꯅꯠꯇꯦ. ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ. ꯅꯃꯥ ꯅꯆꯥꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ
ꯅꯆꯥꯅꯨꯄꯤꯔꯒ ꯑꯩꯅ ꯍꯪꯂꯛꯄꯗꯨꯅ ꯍꯦꯟꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯑꯊꯤꯕ ꯑꯩꯈꯣꯏꯗꯤ ꯂꯩꯍꯥꯎꯅ ꯅꯝꯗꯅ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯟꯗꯨꯅ ꯂꯥꯏꯖꯗ ꯄꯛꯆ ꯐꯤ ꯃꯆꯨ ꯈꯟꯗꯨꯅ ꯏꯟꯕꯤꯔꯒ ꯂꯥꯏꯖꯒꯤ ꯃꯁꯝ ꯀꯥꯗꯨ ꯂꯩꯍꯥꯎꯅ ꯁꯦꯝꯕꯤꯔꯒ ꯇꯣ ꯁꯤ ꯑꯣꯏꯔꯗꯤ ꯐꯖꯔꯦꯗꯅ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯅꯣꯞꯇ꯭ꯔꯤ ꯅꯪꯒꯤ ꯉꯁꯥꯏꯒꯤ ꯐꯤꯕꯝꯗꯨꯗꯤ ꯊꯔꯣꯏ ꯌꯣꯟꯕꯤꯗꯨ ꯃꯥꯜꯂꯤꯅꯦ ꯅꯁꯝꯒꯁꯦ ꯃꯥꯡꯗ ꯈꯔ ꯁꯨꯃꯥꯏꯅ ꯊꯥꯗꯧꯁꯦ ꯂꯣꯏꯅ ꯍꯨꯒꯠꯀꯅꯣ ꯅꯔꯥꯏꯕꯛꯇꯣ ꯇꯣꯡꯕꯅꯤꯅ ꯀꯣꯔꯐꯨ ꯃꯅꯤꯡ ꯌꯥꯝ ꯃꯥꯜꯂꯤ ꯑꯁ ꯏꯃꯥ ꯑꯩ ꯍꯩꯅꯗꯦꯁꯦ ꯃꯥꯡꯗ ꯁꯨꯝ ꯈꯣꯊꯔꯛꯀꯅꯣꯕ ꯁꯝꯁꯦ ꯇꯨꯝ ꯂꯩꯌꯨ ꯍꯩ ꯀꯛꯏ ꯆꯨꯕꯤꯁꯤꯗꯤ ꯐꯖꯅꯕꯅꯤ ꯅꯃꯥꯏꯅ ꯁꯦꯝꯕꯤꯔꯤꯁꯦ ꯅꯉꯛꯇ ꯁꯤꯔꯤꯕ ꯃꯔꯩꯒꯗꯣ ꯂꯧꯊꯣꯛꯎꯁꯦ ꯍꯧꯖꯤꯛꯇꯤ ꯂꯤꯛ ꯆꯕꯥꯛ ꯁꯤꯕ ꯆꯠꯅꯗ꯭ꯔꯕꯅꯤ ꯂꯤꯛ ꯑꯄꯥꯛꯄꯗꯨꯃ ꯑꯗꯨꯃꯈꯛ ꯂꯦꯝꯅ ꯁꯤꯌꯨ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯐꯖꯅ ꯃꯆꯥꯕꯨ ꯀꯦꯕꯤꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯃꯆꯥꯁꯨ ꯂꯨꯍꯣꯡꯕ ꯃꯗꯨ ꯇꯝꯅ ꯂꯥꯛꯏ ꯆꯤꯡꯈꯩꯅ ꯑꯥꯏ ꯐꯖꯩꯌꯦ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯅ ꯊꯤꯖꯩꯗ ꯄꯥꯔꯤꯅ ꯍꯧꯔꯕ ꯅꯪꯒꯤ ꯅꯨꯄꯤ ꯎꯕ ꯌꯥꯗꯕꯒꯤ ꯂꯩꯅꯥꯗꯣ ꯄꯥꯏꯔꯤꯕ ꯆꯩꯁꯦꯟꯗꯨꯅ ꯅꯀꯣꯛꯇꯨ ꯎꯞꯁꯤꯜꯂꯛꯄ ꯁꯣꯏꯔꯣꯏꯅ ꯅꯒꯨꯟ ꯈꯪꯌꯥꯡꯗꯣꯡꯅ ꯃꯣꯏꯕ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯅꯤꯁꯦ ꯐꯖꯗ꯭ꯔꯝꯗꯤ ꯌꯦꯡꯉꯨꯅꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗꯒꯤ ꯂꯪꯆꯠꯀ ꯂꯪꯉꯤꯃꯦ ꯄꯥꯔꯤ ꯆꯤꯡꯈꯩꯅ ꯍꯥꯏꯔꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯗ ꯎꯔꯤ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯥꯏꯖꯅ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯑꯥꯏ ꯐꯖꯩꯅꯦ ꯑꯅꯤꯁꯤꯗꯤ ꯂꯩꯔꯤꯟꯕꯤꯕꯨ ꯃꯥꯜꯂꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯦꯝꯕ ꯁꯥꯈꯤꯗꯥꯏꯅꯦ ꯐꯖꯕꯤꯁꯤ ꯎꯔꯕꯅꯤꯅ ꯉꯥꯎꯔꯝꯕꯅꯤꯅꯦ ꯁꯛꯇꯥꯊꯤꯁꯤꯗꯤ ꯀꯥꯗꯦ ꯆꯪꯁꯤꯜꯂꯒ ꯃꯃꯤꯡ ꯍꯪꯉꯨꯁꯤ ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯦ ꯃꯤꯒꯤ ꯑꯣꯏꯈꯤꯗꯨ ꯌꯥꯝ ꯄꯥꯝꯃꯨꯏ ꯑꯩꯈꯣꯏ ꯑꯅꯤꯗꯨ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯁꯤ ꯂꯥꯛꯑꯣ ꯄꯣꯠꯌꯦꯡꯁꯦꯜ ꯃꯥꯡꯗꯅꯕ ꯀꯩꯅꯣ ꯏꯇꯥꯎ ꯂꯣꯌꯥꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤ ꯐꯖꯕꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅꯝꯇ ꯈꯪꯗ ꯆꯠꯂꯕ ꯈꯥꯕꯩ ꯃꯥꯟꯕꯤꯁꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯉꯤꯁꯤꯕꯣ ꯑꯣ ꯈꯥꯕꯩ ꯃꯥꯟꯕꯤ ꯑꯣꯏꯔꯁꯨ ꯑꯃ ꯐꯪꯖꯔꯤꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯂꯣꯌꯥꯒꯤ ꯇꯤꯈ꯭ꯔꯕ ꯁꯛꯐꯝ ꯌꯦꯟꯗꯧ ꯃꯥꯟꯕ ꯁꯕꯥꯟꯁꯦ ꯃꯇꯨ ꯐꯪꯖꯔꯤꯁꯦ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ ꯀꯥꯟꯗꯦ ꯑꯊꯤꯕ ꯂꯣꯌꯥ ꯐꯥꯎꯕ ꯂꯨꯍꯣꯡꯉꯤꯁꯤꯗ ꯐꯖꯕ ꯑꯩꯈꯣꯏꯅꯤꯅ ꯅꯨꯄꯤ ꯐꯪꯗꯕ ꯍꯧꯅꯗꯦ ꯑꯁꯤꯒꯤ ꯅꯨꯄꯤꯅꯤꯁꯦ ꯅꯝꯗꯅ ꯀꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯃꯁꯤꯒꯤ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯐꯪꯖꯍꯧꯔꯣꯅ ꯍꯣꯡꯕ ꯂꯨꯍꯣꯡꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯁꯩꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯂꯒ ꯂꯥꯎꯑꯦ ꯁꯨꯝ ꯌꯦꯡꯉꯒ ꯆꯥꯛꯅ ꯂꯩꯕ ꯍꯧꯅꯗꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯃꯥꯏ ꯊꯥꯕ ꯇꯥꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩ ꯄꯥꯔꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯃꯥ ꯃꯆꯥ ꯑꯗꯨꯅ ꯂꯦꯞꯂꯤꯕ ꯃꯥꯏꯀꯩꯗꯣꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯤꯡꯈꯩꯅ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯂꯩꯍꯥꯎꯅ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ ꯑꯦ ꯈꯣꯟꯗꯥꯁꯤꯗꯤ ꯏꯇꯥꯎ ꯑꯩꯕꯨ ꯑꯉꯥꯡ ꯃꯥꯟꯕ꯭ꯔꯅꯦ ꯑꯁꯤꯒꯤ ꯐꯖꯕꯤꯁꯤꯅ ꯏꯕꯨꯡꯉꯣ ꯀꯥꯏꯅ ꯀꯧꯁꯤꯜꯂꯛꯏꯁꯦ ꯉꯥꯎꯖꯥꯠ ꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ ꯏꯇꯥꯎ ꯌꯥꯝ ꯂꯤꯖꯅꯤꯡꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯑꯩꯗꯤ ꯑꯃꯁꯤ ꯑꯣꯏꯅ ꯍꯥꯏꯅꯕꯤꯌꯨ ꯅꯪꯗꯤ ꯈꯗꯥꯡ ꯈꯔ ꯂꯦꯡꯕꯅꯤꯅ ꯋꯥꯉꯥꯡ ꯈꯔ ꯂꯦꯡꯕꯁꯤ ꯑꯣꯏꯅ ꯀꯣꯏꯖꯔꯣ ꯍꯩꯃꯥ ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯃꯄꯥꯟ ꯊꯣꯛꯐꯝ ꯇꯧ ꯍꯥꯏꯕ꯭ꯔꯣ ꯅꯨꯄꯥ ꯅꯈꯣꯏꯒꯤꯗꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯁꯦꯝꯂꯝꯒꯅꯤꯅꯦ ꯆꯤꯡꯈꯩꯅ ꯑꯁ ꯂꯣꯏꯔꯦ ꯃꯁꯛ ꯏꯐ ꯐꯖꯈꯩ ꯏꯪꯒꯤ ꯏꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯄꯥꯈꯪ ꯑꯩꯈꯣꯏꯅꯕꯨ ꯂꯩꯁꯥꯕꯤ ꯅꯣꯏꯗ ꯃꯄꯥꯟ ꯊꯣꯛꯐꯝ ꯈꯪꯗ꯭ꯔꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯋꯥꯗꯧꯅ ꯏꯆꯜ ꯑꯅꯤꯒꯤ ꯃꯃꯤꯡ ꯈꯪꯖꯍꯧꯒꯦ ꯇꯧꯕꯅꯤꯗ ꯏꯁ ꯃꯤꯡ ꯍꯪꯕꯒꯤ ꯑꯣꯏꯔꯦ ꯅꯣꯏꯅ ꯅꯥꯀꯂꯥꯛꯄ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯩꯈꯣꯏꯕꯨ ꯀꯧꯔꯛꯂꯤꯕꯁꯦ ꯐꯤꯕꯝꯗꯨꯗ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯒꯤ ꯈꯪꯖꯤꯟꯕ ꯀꯌꯥꯗꯤ ꯃꯥꯜꯂꯨꯔꯦ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯗꯧꯕ ꯆꯍꯤꯁꯨ ꯂꯦꯡꯒꯥ ꯑꯣꯏꯅ ꯑꯣꯏ ꯆꯥꯟꯕꯤꯗꯨꯅ ꯃꯤꯡ ꯂꯩꯐꯝ ꯐꯥꯎꯗ ꯍꯥꯏꯕꯤꯔꯝ ꯌꯥꯏꯀꯣ ꯑꯩꯈꯣꯏꯁꯨ ꯄꯪꯅꯣꯞꯇꯤ ꯅꯣꯞꯇꯕꯅꯤꯗ ꯑꯗꯨꯝ ꯅꯥꯞꯄꯅꯤ ꯍꯥꯏꯃ ꯏꯆꯜ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦꯃꯤ ꯏꯕꯨꯡꯉꯣ ꯑꯩꯁꯤ ꯌꯦꯡꯕꯗ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯃꯥꯟꯕ꯭ꯔꯃꯤ ꯑꯩꯁꯤ ꯐꯖꯩꯌꯦꯕꯨꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯖꯩ ꯑꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯜꯂꯝꯒꯅꯤ ꯀꯥꯏꯁꯤꯗꯤ ꯍꯦꯛ ꯊꯥꯖꯔꯨꯗꯕ ꯂꯥꯏꯖꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯎꯕꯒ ꯏꯔꯥꯡ ꯀꯟꯕꯤꯁꯦ ꯀꯥꯎꯈ꯭ꯔꯦꯅꯦ ꯃꯤꯅ ꯎꯔꯒ ꯀꯩꯅꯣ ꯈꯟꯗꯣꯏꯁꯤꯕꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯗꯩꯔꯤ ꯆꯤꯡꯈꯩꯅ ꯏꯆꯜꯗꯤ ꯐꯖꯩ ꯀꯩꯅꯣ ꯅꯪꯕꯨ ꯐꯖꯕꯤ ꯅꯨꯄꯤꯗꯤ ꯏꯃꯥꯅ ꯄꯣꯛꯇꯤ ꯎꯗ꯭ꯔꯤ ꯆꯦꯟꯊꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯥꯈꯤ ꯅꯛꯁꯦꯛꯇꯒꯤ ꯎꯕꯗ ꯉꯥꯎꯗꯅꯅꯤ ꯅꯅꯥꯛ ꯌꯧꯈꯩ ꯄꯥꯏꯁꯤꯜꯂꯛꯏꯁꯦ ꯍꯥ ꯑꯩꯁꯤ ꯐꯖꯩꯌꯦꯕ ꯍꯥꯏꯐꯦꯠꯇ ꯎꯕꯗ ꯉꯥꯎꯔꯦꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦꯗ ꯑꯗꯣ ꯏꯁꯥ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯑꯩꯁꯦ ꯐꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯗꯣ ꯏꯁꯥ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯦꯅꯦ ꯁꯤꯗ ꯂꯦꯞꯂꯤꯕ ꯃꯁꯛ ꯐꯖꯕꯤꯁꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯅꯨꯄꯤꯅꯤ ꯑꯩꯅ ꯃꯥꯒꯤ ꯃꯃꯥ ꯀꯔꯤ ꯃꯃꯥꯅꯦꯕ ꯄꯥꯔꯤꯅ ꯍꯦꯔꯥ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯁꯨ ꯍꯥꯏꯖꯤꯜꯂꯛꯀꯅꯨꯗ ꯆꯨꯝꯅ ꯃꯤꯡ ꯍꯥꯏꯕ ꯄꯥꯝꯃꯨꯏ ꯍꯥꯏꯒꯦꯒ ꯍꯥꯏꯌꯣ ꯂꯦꯡꯒꯥ ꯃꯥꯟꯅꯕꯤ ꯅꯨꯄꯤꯁꯤꯕꯨ ꯏꯆꯥꯅꯤ ꯀꯥꯏꯗꯨꯗꯤ ꯄꯛꯇ꯭ꯔꯦ ꯃꯃꯥ ꯁꯥꯒꯦ ꯍꯥꯏꯔꯒꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡꯒꯨꯝꯕꯒꯤ ꯃꯃꯥ ꯑꯣꯏꯅ ꯁꯥꯔꯕꯗꯤ ꯈꯔ ꯄꯛꯆꯒꯗ꯭ꯔꯥ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯆꯣ ꯆꯪꯂꯛꯇꯨꯅ ꯅꯃꯥ ꯅꯆꯥ ꯁꯤꯗ ꯀꯩꯗꯧꯔꯤ ꯍꯥ ꯃꯗꯣ ꯃꯌꯥꯏꯁꯤꯗ ꯗꯥꯟ ꯊꯥꯗꯅꯔꯤꯁꯦ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯣ ꯂꯨꯍꯣꯡꯕ ꯂꯥꯛꯂꯒ ꯏꯔꯥꯡ ꯇꯧꯒꯗꯕ ꯑꯣꯏꯔꯕꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯁ ꯃꯄꯥ ꯅꯪ ꯁꯤꯗꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯇꯧ ꯈꯪꯈꯤꯗ꯭ꯔꯦꯍꯦ ꯆꯨꯝꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯁꯨ ꯌꯥꯕ ꯋꯥꯁꯤꯗ ꯂꯋꯥꯏ ꯂꯦꯝꯐꯨꯗꯒꯤ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯊꯔꯛꯑꯦ
ꯏꯆꯥꯁꯤꯡꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯛ ꯁꯨꯝ ꯁꯥꯕꯁꯤꯗ ꯀꯔꯤꯒꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯕ ꯍꯥ ꯅꯪꯅ ꯅꯃꯤꯠ ꯅꯅꯥ ꯈꯞꯇꯅ ꯅꯌꯥ ꯍꯤꯒꯠ ꯍꯤꯒꯠꯇꯅ ꯉꯁꯥꯏ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯎꯔꯝꯃꯣꯏꯅ ꯈꯜꯂꯤꯔꯣ ꯂꯥꯏꯖꯥ ꯆꯠꯂꯔꯣ ꯁꯤꯂꯥꯎꯍꯩ ꯅꯄꯥꯒꯤ ꯍꯧꯅꯕꯤ ꯇꯥꯅ ꯇꯥꯅ ꯀꯥꯎꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯇꯅ ꯃꯤꯃꯥꯡꯁꯤꯗꯒꯤ ꯃꯥꯏꯁꯥ ꯑꯃꯨꯛ ꯁꯣꯛꯅꯕ ꯇꯥꯔꯦ ꯆꯤꯡꯈꯩꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤ ꯎꯔꯤꯕ ꯀꯨꯝꯍꯩꯁꯤꯕꯣ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯁꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯂꯩꯕꯤ ꯃꯧ ꯑꯣꯏꯔꯝꯃꯕ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯇꯣꯝꯕꯤ ꯁꯣꯏ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯃꯤꯒꯤ ꯂꯩꯁꯥꯕꯤꯗꯣ ꯄꯣꯛꯄ ꯍꯧꯅꯗꯦ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯑꯣꯟꯊꯣꯛꯅ ꯆꯥꯈ꯭ꯔꯦꯗ ꯄꯥꯝꯖꯕ ꯅꯨꯄꯤꯅ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯁꯦ ꯀꯨꯟꯖꯣ ꯆꯤꯡꯈꯩꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯩ ꯉꯈꯥ ꯉꯔꯥꯡꯒꯤ ꯉꯈꯥ ꯍꯅꯨꯕ ꯀꯣꯛꯇꯥꯡꯕ ꯑꯩꯅ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯁꯤ ꯂꯧꯔꯒ ꯐꯖꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯤꯁꯤ ꯄꯣꯛꯂꯤꯕꯅꯤ ꯂꯩꯔꯤꯕ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯗ ꯌꯦꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯅꯨꯕꯤꯁꯤꯗ ꯈꯜꯂꯒ ꯌꯦꯡꯂꯝꯂꯤꯕ ꯅꯨꯃꯤꯠꯇꯣ ꯅꯣꯏ ꯀꯥꯡꯉꯧ ꯉꯧꯔꯒ ꯆꯥꯊꯣꯛ ꯍꯥꯏꯕ꯭ꯔꯣ ꯄꯥꯈꯪ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯥ ꯅꯨꯄꯤ ꯂꯩꯁꯥꯕꯤꯁꯤꯒ ꯏꯔꯥꯡ ꯇꯧꯅꯕ ꯑꯣꯏꯔꯝꯃꯣ ꯎꯔꯁꯨ ꯊꯩꯔꯒ ꯆꯠꯀꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯃꯥꯒꯨꯝꯕꯤꯁꯤꯗ ꯏꯔꯥꯡꯒ ꯇꯧꯔꯗꯅ ꯆꯠꯂꯨꯅꯦ ꯍꯤꯔꯛꯈꯨꯔꯥ ꯈꯪꯗꯕꯒꯤ ꯁꯨꯝ ꯐꯖꯩꯅ ꯌꯦꯡꯉꯨꯕꯅꯦ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯐꯖꯔꯁꯨ ꯄꯥꯝꯗ꯭ꯔꯦ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯃꯤꯆꯤꯅ ꯐꯥꯎ ꯌꯦꯡꯖꯔꯣꯏ ꯄꯥꯔꯤꯅ ꯆꯠꯂꯁꯤ ꯂꯥꯎꯍꯩ ꯃꯥꯒꯤ ꯍꯧꯅꯕꯤ ꯈꯗꯥꯡ ꯅꯣꯝꯕꯁꯦ ꯁꯨꯝ ꯇꯧ ꯂꯩ ꯃꯤꯃꯥꯡꯁꯤꯗ ꯈꯨꯄꯥꯛꯅ ꯊꯔꯗꯤ ꯑꯔꯦꯝꯕꯗ ꯍꯣꯔꯥꯝ ꯄꯥꯛꯄꯅ ꯃꯥꯏꯗꯣ ꯏꯀꯥꯏꯅꯤ ꯄꯥꯔꯤ ꯀꯨꯟꯖꯣꯗ ꯃꯣꯟꯁꯤꯟꯗꯨꯅ ꯈꯨꯔꯥ ꯁꯥꯎꯕꯤꯅꯨꯀꯣ ꯑꯩꯈꯣꯏꯗꯤ ꯐꯖꯃꯟꯕꯗꯨꯗ ꯏꯅꯦꯗꯣ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕ ꯈꯜꯂꯨꯔꯦ ꯈꯨꯔꯥꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯄꯥꯅꯤ ꯐꯖꯈ꯭ꯔꯕ ꯏꯅꯦꯁꯤꯒꯤ ꯅꯨꯄꯥ ꯑꯣꯏꯕ ꯐꯪꯖꯔꯤꯕ ꯀꯨꯟꯖꯣꯗꯤ ꯄꯥꯔꯤꯅ ꯈꯔ ꯊꯥꯒꯠꯂꯛꯄꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯑꯗꯨꯕꯨꯗꯤ ꯅꯪ ꯈꯨꯔꯥꯁꯨ ꯄꯪꯊꯤ ꯊꯤꯗꯕꯅꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯊꯤꯔꯁꯨ ꯃꯨꯟꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯕꯗꯤ ꯃꯒꯨꯟ ꯑꯃ ꯑꯗꯨꯝ ꯂꯩꯕꯒꯨm ꯑꯗꯨꯅꯕꯨ ꯅꯅꯦ ꯐꯖꯕꯤꯁꯤꯅ ꯑꯩꯉꯣꯟꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯂꯤꯕꯅꯤꯅꯦ ꯆꯤꯡꯈꯩꯅ ꯑꯗꯨ ꯈꯨꯔꯥ ꯏꯅꯦꯁꯦ ꯈꯔ ꯆꯦꯛꯁꯤꯟꯅꯗꯤ ꯁꯦꯟꯅꯕꯤꯌꯨꯍꯦ ꯆꯣꯡꯂꯝ ꯆꯥꯗꯕ ꯑꯉꯥꯡꯁꯤꯡꯅꯒ ꯂꯩꯁꯥꯕꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯍꯨꯔꯥꯟꯈꯤꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯀꯨꯟꯖꯣ ꯄꯥꯈꯠꯅ ꯍꯩ ꯉꯥꯏꯈꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯃꯃꯥ ꯃꯆꯥꯗꯣ ꯎꯈꯤꯗ꯭ꯔꯤꯅꯦ ꯅꯣꯏ ꯂꯩꯍꯧ ꯈꯨꯔꯥ ꯃꯃꯥ ꯃꯆꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯍꯥꯎ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯒ ꯅꯣꯡ ꯇꯥꯔꯤꯕꯒꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯖꯥꯠꯅꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯨꯋꯥꯎꯕꯤꯗꯨꯕꯣ ꯐꯧꯔꯝꯕ ꯐꯤꯒꯁꯦ ꯑꯃꯠꯇ ꯂꯧꯁꯤꯜꯂꯝꯗ꯭ꯔꯤꯕꯁꯤꯕꯣ ꯀꯔꯤ ꯁꯥꯔꯦ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯅꯨꯡꯊꯤꯜꯁꯤꯗ ꯇꯨꯝꯁꯤꯟꯅ ꯂꯩꯔꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯍꯥꯎ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯇꯝꯅ ꯆꯪꯉꯤ ꯂꯣꯏꯔꯦꯗꯅ ꯂꯩꯁꯥꯕꯤꯅꯦ ꯁꯤꯕꯨ ꯇꯨꯝꯃꯤꯅ ꯈꯨꯇꯨꯝ ꯆꯥꯇꯨꯝꯒꯁꯦ ꯌꯦꯡꯍꯩꯗ꯭ꯔꯦꯍꯦ ꯑꯩꯅ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯟꯒꯅꯨ ꯍꯥꯏꯅ ꯍꯦꯛꯇ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕ ꯂꯥꯏꯖꯥ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯨꯡꯊꯤꯜ ꯇꯨꯝꯁꯤꯟꯒꯅꯨ ꯍꯧꯒꯠꯂꯣꯏꯃꯤ ꯅꯪꯕꯣ ꯅꯁꯥꯗꯣ ꯅꯣꯏꯈꯠꯄ ꯇꯥꯔꯦꯃꯤ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕꯁꯤꯐꯥꯎ ꯍꯦꯛ ꯇꯨꯝꯐꯝ ꯈꯪꯍꯟꯗꯦꯕ ꯅꯠꯇꯦ ꯏꯃꯥꯅꯁꯨ ꯌꯥꯝ ꯂꯦꯜꯂꯤꯁꯦ ꯅꯁꯥꯏꯉꯣꯟꯗ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯕ ꯏꯃꯥ ꯅꯪ ꯑꯩꯅ ꯇꯨꯝꯃꯒ ꯏꯃꯥꯅ ꯅꯣꯏꯗꯧ ꯅꯠꯇꯤꯌꯦ ꯑꯩ ꯏꯁꯥ ꯅꯣꯏꯖꯗꯧꯅꯤ ꯏꯃꯥꯅꯁꯨ ꯌꯥꯝ ꯆꯌꯦꯅꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯌꯦ ꯁꯃꯣꯅꯕꯤꯌꯥ ꯅꯪꯉꯣꯟꯗꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯨꯅꯦꯒꯦ ꯍꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯐꯪꯗ꯭ꯔꯤꯉꯩꯁꯤꯗ ꯅꯁꯥꯗꯣ ꯑꯃꯨꯛ ꯅꯣꯏꯈꯠꯂꯒ ꯑꯣꯛꯄꯤ ꯃꯥꯜꯂꯕꯗꯤ ꯀꯅꯥꯅ ꯅꯪꯕꯨ ꯂꯧꯕꯤꯗꯧꯔꯤꯒꯦ ꯍꯥ 이로이 루아오비 낭보 하골로세 파문가시 사이먼 그래 레이사비기 파문니 시 후이 사고비기 레팜누 망아이렌 하골 파문가세 이마 셈진기 레이사비기 까니 미불라 도 그래 라이마 라이자수 사우는 토키 레하우수 ngang-ngang 파문 amadi 사이리바 mayam도 loisinma loiraduna thulakpada masanupi laizadu mangolda moramu tharaga phamlaga hakam wawa sanma makai ikuma duna leirami as yenghai je phibam sidi imagi laizanamu nasasya leisabi ka kawrabra haywani law kumba satpada sikado pizol duga habu hanai isu eksuradana nang ubada imadinya hakat sabani isa kasi maring chali he khuzin dunaga motliba se 이마기 콩쿠키 쿠진시야 파자자 엉디 예구시 랑트릭 깔랑하다나 아기 쿠진시가 옌나우라버디 낭이 쿠진두디 타로이 마마이부 말레냐 따닝리 메이마 자가자가 까이노 강데 레하우 망곤기 콩텐도 테리바 삼제도 마쿠드나 답 라우두나 따닝오 옌낭디 이로이 루와우비니나 나삼가도 아묵다 닉티나 하케시 낭 우바다 아이 다우 통감다 야가도 만드레 와이바 마삼시수 노밋 카야니 하트라바 삼노 강드레 하타보다니 싹도 야드레 나이제 쑥독라가 까이누 이마 나이 그렇다면 핫바 야드로 삼하니브로 나트라가 삼포이루이 마기두고 호 사히 수빠 마하니 강다면 삼세 핫바 야드레 아두나니 호렌다기냐 나 삼나 나가세 닝티 나트라버디 낭냐 싹감다 비자로이다면 강우고 레사비 모이버기 끼모우다나 따난 라유 아두수 나띠 짜바가 tumbaga 미 오이로이 해 이마기 라이자 낭암
ꯑꯩꯅ ꯐꯖꯍꯟꯅꯤꯡꯉꯤꯁꯤꯒ ꯅꯪꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗꯀꯣ ꯁꯩꯇ ꯌꯥꯔꯣꯏꯌꯦ ꯐꯅ ꯇꯥꯛꯑꯁꯨ ꯉꯥꯡꯉꯁꯨ ꯂꯧꯔꯣꯏꯑꯕ ꯅꯪꯗꯤ ꯅꯃꯥ ꯐꯖꯕꯤ ꯑꯩ ꯂꯧꯗꯤꯌꯦ ꯅꯄꯥ ꯂꯨꯋꯥꯎꯕꯁꯤ ꯂꯧꯋꯦꯕ ꯅꯪꯒꯤ ꯅꯨꯔꯥ ꯐꯗꯤ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯁꯦ ꯉꯁꯤꯗꯒ ꯑꯝꯇ ꯇꯨꯝꯅꯕꯅꯦ ꯃꯩ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯩ ꯐꯅ ꯉꯥꯡꯂꯕꯁꯨ ꯇꯥꯛꯂꯕꯁꯨ ꯑꯃꯠꯇ ꯏꯂꯣꯏꯗꯧꯔꯤ ꯄꯨꯈ꯭ꯔꯤꯗ ꯍꯧꯕ ꯆꯔꯥꯡ ꯃꯥꯟꯕ ꯅꯁꯝꯒꯁꯦ ꯍꯥꯠꯂꯣꯏꯗꯧꯍꯦ ꯍꯥꯠꯂꯣꯏꯕ ꯅꯪꯒꯤ ꯖꯨꯠꯃꯤꯟ ꯆꯥꯗꯕ ꯅꯐꯤꯅꯔꯣꯜꯗꯣ ꯍꯥꯟꯅ ꯃꯩ ꯊꯥꯗꯣꯛꯈꯤꯒꯦ ꯑꯩ ꯉꯥꯏꯈꯣ ꯏꯃꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯁꯤ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯗꯤ ꯑꯩ ꯀꯔꯤ ꯁꯦꯠꯇꯧꯔꯤꯒꯦ ꯅꯪꯒꯤ ꯕꯣꯔꯥ ꯁꯦꯒꯥꯏꯕ ꯃꯥꯟꯕ ꯐꯤꯖꯣꯜꯁꯦ ꯁꯦꯠꯀꯗꯕꯒꯤ ꯁꯔꯨꯛꯇꯅꯦ ꯑꯣ ꯂꯥꯗꯣ ꯈꯪꯕ꯭ꯔꯥ ꯂꯥꯗꯣ ꯂꯥ ꯁꯦꯠꯂꯒ ꯂꯩ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯖꯅꯤꯅꯦ ꯑꯩꯅ ꯂꯩꯈꯤꯕ ꯐꯖ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨꯅ ꯀꯔꯥꯏꯗꯕꯨ ꯅꯝꯁꯤꯜꯂꯒ ꯊꯝꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯃꯁꯤꯗꯩꯁꯤꯗ ꯈꯪꯃꯟ ꯑꯃꯟꯕ ꯂꯝꯕꯣꯏꯕ ꯃꯤꯅ ꯁꯦꯠꯀꯗꯧꯕ ꯆꯥꯛꯅꯤꯕꯤ ꯃꯥꯟꯕꯤꯁꯤꯗ ꯃꯁꯤꯗ ꯁꯨꯝ ꯈꯟ ꯁꯦꯠꯇꯅ ꯂꯩꯅꯦꯕ ꯃꯁꯤꯅ ꯇꯨꯝꯅꯕꯅꯦ ꯑꯩ ꯃꯩ ꯊꯥꯔꯨꯈꯤꯒꯦꯗꯍꯦ ꯃꯩ ꯊꯥꯔꯨꯈꯤꯗ ꯑꯩ ꯂꯥꯏꯖꯥ ꯃꯃꯥꯒꯤ ꯃꯈꯨꯠꯇ ꯌꯥꯟꯗꯨꯅ ꯏꯃꯥ ꯅꯪꯕꯨ ꯉꯥꯏꯈꯣꯃꯤ ꯑꯩ ꯁꯤꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯍꯧꯗꯕ ꯇꯥꯔꯦꯕ ꯉꯥꯏꯈꯣꯕ ꯏꯃꯥ ꯍꯟꯗꯣꯛꯑꯁꯦ ꯌꯥꯜꯂꯛꯀꯅꯨ ꯆꯃꯣꯠꯅꯕꯤ ꯅꯪꯅꯅꯦ ꯅꯪꯅ ꯊꯦꯡꯉꯛꯄꯗ ꯑꯩꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯒꯁꯦ ꯂꯣꯏꯅ ꯃꯛꯁꯤꯟꯈꯤꯕ ꯇꯥꯔꯦ ꯑꯁ ꯀꯝꯗꯧꯏ ꯊꯃꯣꯏꯁꯤ ꯄꯦꯜꯂꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯁꯦꯠꯈꯣꯗꯅ ꯅꯪꯒꯤ ꯕꯣꯔꯥ ꯃꯥꯟꯕ ꯅꯐꯤꯁꯦ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯐꯔꯦꯅꯦꯕ ꯏꯃꯥ ꯑꯩꯒꯤ ꯐꯤ ꯑꯍꯟꯕ ꯃꯌꯥꯝꯗꯣ ꯁꯦꯠꯄ ꯄꯥꯝꯃꯨꯗꯅ ꯇꯧꯕꯅꯦꯕ ꯑꯗꯒꯤ ꯑꯇꯩ ꯑꯃꯟꯕ ꯁꯦꯠꯄꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯍꯣ ꯐꯤ ꯑꯃꯟꯕ ꯁꯦꯠꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ ꯏꯃꯥꯒꯤ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯍꯦꯛ ꯁꯦꯠꯂꯨ ꯅꯪꯒꯤꯁꯦ ꯁꯦꯠꯀꯗꯕꯒꯤ ꯁꯔꯨꯛ ꯏꯃꯥꯒꯤ ꯑꯃꯟꯕꯗꯣ ꯁꯦꯠꯄꯅ ꯃꯤ ꯃꯥꯅꯤ ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯣ ꯂꯧꯗ꯭ꯔꯥꯎꯕꯤ ꯃꯥꯟꯈꯩ ꯐꯨꯋꯥꯎꯅꯗ ꯂꯩꯕꯒꯤꯅꯦ ꯈꯣꯏꯃꯨ ꯏꯟꯗꯕꯤ ꯂꯩꯔꯥꯡ ꯁꯥꯗꯅ ꯂꯩꯔꯤꯕꯗꯣ ꯍꯅꯨꯕꯤ ꯑꯩꯐꯥꯎ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯕ ꯌꯥꯗꯦ ꯎꯏꯒ ꯑꯥꯒꯁꯤꯅ ꯃꯤꯆꯤ ꯈꯥꯆꯤꯜꯂꯛꯇꯧꯒꯤ ꯅꯨꯄꯥ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯗꯨꯒ ꯅꯪꯅ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯁꯥꯗꯅ ꯂꯩꯔꯤꯕꯁꯦ ꯍꯩ ꯅꯃꯥꯏꯗꯨ ꯑꯗꯨꯝ ꯏꯀꯥꯏꯗ꯭ꯔꯣ ꯅꯃꯥꯏꯒꯤ ꯃꯥꯡꯗ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔ ꯀꯦꯅ ꯃꯧꯅ ꯂꯩꯒꯗꯕꯅꯤꯅꯦ ꯃꯁꯤꯗꯤ ꯍꯅꯨꯕꯤꯅ ꯏꯔꯥꯡ ꯀꯜꯂꯤ ꯍꯥꯏꯔꯒ ꯌꯥꯝ ꯂꯦꯞꯆꯔꯦ ꯏꯃꯥꯗꯤ ꯃꯤꯅ ꯂꯩꯍꯥꯎ ꯃꯥꯏꯊꯛꯄꯤ ꯍꯥꯏꯅꯔꯤꯁꯦ ꯏꯃꯥꯗꯤꯅꯦ ꯃꯀꯦ ꯁꯦꯝꯅ ꯍꯣꯠꯅꯔꯤꯉꯩꯗ ꯀꯔꯤꯝ ꯇꯥꯖꯔꯝꯃꯣꯏꯅꯦ ꯇꯥꯔꯝꯃꯣꯏꯕ ꯍꯥꯏ ꯐꯅꯦꯛ ꯁꯦꯒꯥꯏꯕꯤ ꯃꯥꯟꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯑꯩꯅ ꯇꯅꯧ ꯐꯖꯔꯒ ꯁꯨꯝ ꯂꯩꯕꯁꯤꯗ ꯆꯥꯛꯇ ꯅꯣꯛꯅꯔꯤꯕꯅꯤ ꯅꯣꯛꯅꯅꯤꯡꯈꯩ ꯅꯣꯛꯅꯖꯁꯅꯨ ꯑꯩꯅꯅꯦ ꯃꯋꯥ ꯑꯝꯇ ꯂꯧꯗꯦ ꯏꯊꯨꯟꯗꯐꯥꯎ ꯍꯥꯞꯄꯤꯗꯦ ꯑꯊꯤꯕꯤ ꯃꯣꯏꯅ ꯐꯖꯕꯤ ꯑꯩ ꯅꯣꯛꯅꯔꯒ ꯑꯩꯉꯣꯟꯗ ꯄꯥꯠꯄꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯅꯪꯗꯧꯅꯅꯦ ꯑꯩꯅ ꯂꯩꯁꯥꯕꯤꯒ ꯑꯣꯏꯔꯝꯃꯗꯤ ꯈꯪꯗꯧꯅꯤꯍꯦ ꯃꯥꯂꯦꯝꯁꯦ ꯅꯍꯥꯟꯅ ꯁꯨꯝꯃꯒꯅꯦ ꯂꯩꯈꯥꯏꯔꯝꯃꯅꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯅꯪꯅ ꯂꯨꯈ꯭ꯔꯥꯕꯤ ꯁꯥꯗꯅ ꯌꯨꯝꯁꯤꯗ ꯁꯨꯔꯨ ꯂꯩꯁꯤꯟꯅ ꯁꯨꯝ ꯂꯩꯅꯦ ꯍꯅꯨꯕꯤ ꯑꯩꯐꯥꯎ ꯂꯩꯁꯥ ꯅꯤꯡꯕꯅ ꯈ꯭ꯔꯣ ꯈꯣꯠꯇꯅ ꯈꯥꯡꯗꯕ ꯀꯥꯟꯁꯤꯗ ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯂꯩꯁꯥ ꯄꯨꯟꯁꯤꯁꯤꯕꯨ ꯏꯃꯨꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯤꯕꯅꯦꯕ ꯍꯩ ꯄꯪꯒꯅꯣ ꯅꯨꯄꯥꯒꯗꯣ ꯑꯃꯨꯛꯇꯅꯦ ꯇꯔꯥ ꯍꯦꯛꯇ ꯀꯣꯏꯁꯤꯟꯒꯗꯕ ꯅꯨꯡꯇꯤꯒꯤ ꯁꯤꯟ ꯎꯅꯧꯅꯦꯍꯦ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯅꯨꯄా ꯀꯣꯏꯕ ꯀꯩꯁꯨ ꯐꯪꯉꯣꯏꯅꯦ ꯑꯄꯪꯕꯤ ꯏꯃꯥꯅꯅꯦ ꯌꯥꯝ ꯂꯩꯁꯥꯕꯤ ꯑꯣꯏꯅꯤꯡꯉꯒꯗꯤ ꯑꯩꯒꯤ ꯃꯍꯨꯠ ꯏꯃꯥꯅ ꯑꯣꯏꯅ ꯂꯩꯁꯥꯔꯒꯦꯔꯣ ꯃꯍꯨꯠ ꯁꯤꯟꯗꯅ ꯂꯩꯁꯥꯕ ꯌꯥꯔꯝꯃꯗꯤ ꯅꯍꯥꯟꯅ ꯅꯨꯄꯥ 10 ꯑꯗꯨꯝ ꯑꯃꯨꯛꯇ ꯀꯣꯏꯔꯝꯃꯅꯤ ꯅꯪꯒꯤꯅ ꯃꯥ ꯌꯦꯡꯕꯤꯕꯒꯤ ꯋꯥꯅꯤ ꯑꯩꯅꯅꯦ ꯃꯤꯆꯤ ꯑꯃ ꯇꯦꯛ ꯈꯠꯄꯗ ꯅꯪ ꯀꯣꯏꯕꯤꯅꯕ ꯅꯨꯄꯥ ꯂꯩꯇꯗꯅ ꯅꯪꯅꯅꯦ ꯅꯃꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯗꯧ ꯃꯌꯥꯝꯗꯣ ꯏꯃꯤꯠꯁꯤꯗ ꯎꯕ ꯅꯄꯥ ꯀꯣꯛꯇꯥꯡꯕꯗꯨꯁꯨ ꯅꯣꯡꯃꯇ ꯌꯨꯝꯁꯤꯗꯅꯦ ꯃꯃꯥꯗ ꯑꯃꯠꯇ ꯍꯦꯛ ꯄꯨꯔꯛꯇꯦ ꯌꯦꯁꯩꯇ ꯃꯃꯥꯗ ꯑꯃꯇ ꯄꯨꯔꯛꯇꯤꯌꯦ ꯈꯔ ꯄꯨꯔꯛꯑꯗꯤ ꯏꯃꯥꯁꯨ ꯇꯥꯟꯖꯥ ꯃꯆꯥ ꯑꯃꯗꯤ ꯌꯦꯡꯕ ꯌꯥꯏꯗꯅ ꯗꯤꯜ ꯂꯦꯟꯕ ꯑꯣꯏꯅ ꯑꯁ ꯏꯃꯥ ꯅꯪꯗꯤꯅꯦ ꯖꯥꯖꯥꯒꯤ ꯋꯥꯈꯜ ꯀꯌꯥꯝ ꯈꯜꯂꯝꯃꯤ ꯋꯥ ꯑꯣꯏꯔ ꯁꯨꯝ ꯋꯥꯈꯜ ꯃꯆꯥ ꯈꯟꯕꯒꯤ ꯋꯥꯅꯤꯗ ꯅꯄꯥꯅꯒ ꯍꯅꯨꯕ ꯌꯥꯝ ꯃꯥꯟꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯐꯖꯕꯤ ꯑꯩꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯕꯗꯣ ꯄꯛꯁꯨ ꯄꯛꯆꯔꯣꯏ ꯑꯩꯗꯤ ꯐꯖꯕꯅꯤꯅ ꯑꯗꯨꯅꯅꯦ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯃꯥ ꯑꯩꯒꯤ ꯈꯜꯂꯒ ꯅꯪ ꯅꯨꯄꯥ ꯀꯣꯏꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯅꯪꯅ ꯅꯨꯄꯥꯒ ꯀꯣꯏꯔꯗꯤ ꯑꯩꯁꯨ ꯅꯪꯒ ꯄꯨꯟꯅ ꯂꯩꯁꯥꯃꯤꯟꯅꯕ ꯌꯥꯔꯦꯗꯅ ꯅꯪꯒꯤ ꯅꯨꯄꯥ ꯎꯅꯕ ꯀꯥꯗꯣ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ 이마 낭양 빡드레 이랑양 깔리 가리군바 나야 누바게 물러봐 시민나리 강 따닝데 아이부 누바양 방다바기 모옹다 낭기 누바두디 가리기 문자루 되바 아이디 숨나 레사닝바기 와니 누바기 와디 나바미 싸우장 메이세 나미뚜 우드러 단자도 라이세기 마타 토이비도 농나 뿜쪼쪼빠 마카이 따하따하 젤레 가리노 마시 레사비 쿠닝 가이비시나 농락시드 바이게 센세 레시나 hay thôi bia tạm na lau unya suwang anan madu nan thu dana naya yamang ka do loina pai thu ki patare laiza nangi pau nu ngai bam lai re tamning man khidana nong la stick te se lai ni ai pau nu ngai baga lai phadi sin dan sam do hanam da phajan tai thu si kai pau no nang na purei bo
โหกานากิโอยนี่เกตามันจะกินี่เดนะนังน่ะตามันจะบุล้วนเงาเสบดอไม่ให้พังเงียบมั้ยตามันจะนั่นเนี่ยจิทีสินังวันปีวันปีเร่งไอ้เขาอยู่ด้านล่างแล้วก็ปีรำลีบันนี่ไอ้บุนังกิสิทีดอนุ่งสวดกันนี่นะยับเจ็ดกี่บันนี่ตาหูระเบิดจัดโอ้สิเลยอีเบี้ยมาป้าจะรู้สิถอยบินนัดปีรักประสิทธิดูนักการนักกิเลหาวนะขมุนมุลละกะไอ้มาการียอีสานปีดาปะข้างนัดปีรักประสิทธิเนี่ยบ้าอีมาป้าบิกิตาเราเหล่าสิลายจันอัสอีมาใครโน่สิทธิดึงวันนัดปีโรบ้าทำไรวะอีสานกิสิทธิอีมานับป้าบุใครดูเยเกะอีมาป้ากิตาสิถอยบินลายจันนุ้ยน้ำมันสิยายสิทธิป้าคิดแบบก็กุยเนี่ยนะสิบีอีสานปีดาอียานุป้านัดปีรักประสิทธิเสียปาระกะฮอเรนมังนุงไงบริเฮงกีอิมะนังกิสิทีเสปารักเลเกโกให้มาคุยกันเสียไอ้มายามพัศอีสิเดียมาสักกะยามพัศรับดาวมันเครดอียาตัวการีมารุลบ่ให้ดิบะทำมวยกินมาเบียมให้มายามจักใจเย็นนี่ถอยบินอินเดียมาคาตาโรทำมวยกินมาเบียมมานังบูไอ้เนี่ยขันจะรักปะกุมจามาสิงยามเนี่ยนูจาโอยบินังกินุสีบเสียอีพัมดันลัวตุนทำบกีปังกันเลยเตะอดูหนังสีดีนับพัมดาอีกายพงดกเจริญนั่งบวยนะทำมวยเสียงนุ่งสีนั่งกีดามักมาปกสีมกีสิงซากุมเลี้ยงเสรวยปาเมลกุมเล็กเสกอุรีกุมเย็ดปิยูอีมากีมามองนั่งบัวล้วนนั่นล้วนยังเจ็บดาอีกายขังเดบให้ตัวโอยเนี่ยนิงอลโอยบีนั่งกีปากคุงไงเจรีนั่งกีตามันจ้ะให้มายามนุ่งสีเยมีกันไหนตรงเนี้ยพวกนิ่งกะเสียข้างนอกอีแต่นกทุเรศมีไอ้บัวอีมากิไลซ่าอีมาเสียไอ้ซาบีมาซาตุมาลีมันนัดโรอีมุนีไลซ่ามามาตะกิสิทีดูตามุนดูนะใครเลยมาสิทีสินังกินตีไอ้กิสิทีนี่ใครกินบ่อีมาน่ะเสียจารังนั่นสิบัสันแต่มาน่ะหลักปะดะบัวอาหลังงังใครบรันเนี่ยปังอีมากิไลซ่านังสิให้ถอยบีอ่ะอีสานุปีกินป้าเสียให้มักอุนสิให้ก็อีมาปันถอยบีกิคุบมดันเนี่ยปากข้างไลซ่าอันนี้นะอาหารบะอีมาปันถอยบิกิคุบัมดูอุณบเสปันทุงเยาวิให้นะบันตามันจะกิมาสักตัวยังนิ่งบันลอยเลยบะไอมากิคอยทุ่มนระบัวให้สินันเนี่ยอีสานปีกิทำไว้ฮูบันนันตันมาเนียมไอกิทำไว้เสียงฮูบีเครเฮ้ให้ยังสวยเห็นไปยาริโก้เฮ้ยนี่ไอสวยนะให้ขี้กินั่งน่ะกระสวยแต่ไม่ใช่เราคุยเบียมบะยานุปากิสิที่ปารุบสิดีไอโอยนั่นดุงนุปาขังก้อยนิ่งไอเฮใส่ตาไลซ์นะถอยเบียอีมงดูนี่สังกัสละไอ้คุยมาเสียเงาบ่าวระบัดนี่ให้ไงคนนี้นุ้ยกว่ารีดออีมาสุใครยาวแกนับบุกพัดแต่บ่ต้องนุเนี่ยนุ้ยบ่นุป้าสุ่มบ่นุป้าได้อีร่างกับเส้นบ่กาตัวอีมาตักมีกี่มีไงคู่ระกะอสุ่มนะไอ้หิงกิมาตำนี้ไปเฮาดิมาซาโดอีร่างเฮกลางีตุมเท่าให้บ่ยาตามาป้าโอ้มาป้าสิโอ้เนี่ยมาป้าน่ะทกแล้วก็งานอะไรนะเอาได้ยิงไปรู้สึกบ่สิมาป้าKarino mama, aying nung ngay si da, mapal da thok la ngay bu, but ok na ruso harip. Tum dong do, sum na tum. No nga nga da wat li ko. As, kariya hing no kang ni, odong sus hang kri. Nung siya, sasat nga lagi hay dip, odong na wana kang da rita. Haying, iya no pa do ki mama na ba, karap haza bo yawra di panda. Ay gini pa, bukang makok tang siya, hindi umanda na, masaksi, yin ming dreba. Kana di,ไอ้สิตุ้มจะบดีลุยให้มาสุกยายาเลยอดุนะตุ้มมาเทียมนะมาเต้าระกีไออาศัยให้ดุนะเลยเขาแงกตุ้มท่าระบกีตุ้มดามามีขังปังเลยเลยเขานี่มีกับทุกหลักบกะเย็นคงบกีมาขดสุดตารักลำไฮส์เย็นคงเลยน้องงานเลยไอ้เขาก็เลยแกสิวระบดีอาศัยให้ดุเลยเขามัมลีตรบด้วยดาเขาก็เลยกะอีมุงกีทบอยข้างลอยสินบลอยบกะมาสานุปีบเขาตกประสังเลยไลซ่าอีมากิไลซ่าเขาก็รู้สิเที่ยงยันนี่นังบ่งั้นสิมันจะอุ่นบุษกันนี่ดูเก่ารับรู้เขาก็ลอยมีนังบ่อีมาสิงั้นนี่สิบุใครกินป้าอุ่นบุเนาะแค่แต่ตุ้งขี้กิอันเป็นเสียนเหรอกันดูสิโอ้ยาดเลยนังเขาก็ลอยยาดเลยไปอะด้วยนะพอดีอีสิ่งไหนสิเหลือก็ตายมีนะเขาก็ลอยให้ละกันซุ่มตุ้มได้เลยให้บันนี่ตาอีมานังสิอยู่ตรงไหนเนี่ยคิดเจสิบุเลยซาบินี่นูป้าอุ่นบุษกันนี่ละกันตุ้มนั่นซุ่มเลยฮันนูบีไอพาวว่าข้างนงไงมันดนะไอหิงตุ่มมะกับที่ยาบันติน่าซานาอูกาตัวเสียงดุลุโรอีมาพี่ลอยสินบ่าวรำมาเกะก็อายุอังกันบันนี่เสียบบวดดีทูน่ะพังเงยให้นะบันเลยเขามาซานุปีเขาก็ครบดามาสุมากิกาดสังดุนะ
ꯂꯩꯁꯥꯕꯤ ꯑꯃꯒꯨꯝ ꯀꯦꯁꯤꯜꯂꯤ꯫ ꯑꯁ ꯀꯝꯗꯧꯏ ꯁꯤ ꯑꯣꯏꯔꯕꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯜꯂꯤꯗꯅ ꯐꯤꯒꯁꯦ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯦꯛꯇ ꯏꯟꯕ ꯍꯥꯏꯗꯨꯅꯤ꯫ ꯁꯝꯒꯁꯦ ꯄꯨꯜꯂꯣꯏꯗꯍꯦ ꯃꯧ ꯃꯥꯟꯈꯤꯅꯤ꯫ ꯀꯔꯤꯅꯣ ꯃꯃꯥ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯅꯪꯅ ꯈꯪꯀꯦ ꯑꯃꯨꯛ ꯀꯦꯈꯠꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯀꯔꯣꯝꯗ ꯑꯃꯨꯛ ꯄꯥꯏꯔꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯃꯈꯣꯏ ꯃꯄꯥ ꯑꯩꯁꯦ ꯐꯖꯔꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯃꯆꯥꯒ ꯃꯥꯜꯂꯕ꯭ꯔꯣ ꯑꯝꯇ ꯌꯦꯡꯉꯨꯁꯦ꯫ ꯑꯣ ꯐꯖꯔꯦ ꯏꯇꯨ ꯃꯥꯟꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯕꯨ ꯃꯥꯜꯂꯦ꯫ ꯂꯤꯔ ꯐꯖꯕꯁꯤ ꯑꯩꯇꯅꯤꯀꯣ꯫ ꯂꯤꯔꯒ ꯐꯖꯕꯁꯦ ꯑꯩꯗꯅꯤ ꯀꯥꯏꯅ ꯃꯃꯥ ꯅꯪ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯦ ꯁꯦꯠ ꯂꯥꯎ ꯊꯥꯔꯗꯤ ꯍꯅꯨꯊꯪꯗ ꯏꯔꯥꯡ ꯐꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯔꯦꯝꯕꯗ ꯈꯨꯄꯥꯛ ꯆꯥꯅꯤ ꯅꯠꯇꯦ ꯑꯌꯨꯛꯁꯤꯗ ꯀꯔꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯅꯔꯣꯜꯁꯨ? ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯐꯨꯕꯤꯗꯕꯁꯤꯗ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯏ꯫ ꯅꯨꯄꯥ ꯅꯪꯗꯤ ꯌꯥꯝ ꯄꯛꯇꯦꯅ ꯔꯥꯁꯤꯒ ꯌꯥꯝ ꯀꯪꯉꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ? ꯔꯥꯁꯤ ꯀꯪꯕ ꯀꯪꯗꯕꯒ ꯂꯥꯏ ꯀꯔꯥꯏ ꯆꯠꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯃꯥ ꯅꯪ? ꯍꯣ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯈꯨꯔꯨꯝꯕ ꯆꯠꯂꯨꯒꯦ ꯇꯧꯕ ꯑꯗꯨꯁꯨ ꯅꯆꯥꯅꯨꯄꯤꯒ ꯄꯛꯇꯕ ꯊꯕꯛꯀ ꯌꯥꯝ ꯇꯧꯁꯤꯜꯂꯛꯀꯅꯨꯍꯦ ꯅꯨꯄꯥ ꯅꯪ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯗꯤ ꯅꯠꯇꯦꯀꯣ ꯃꯃꯥ ꯅꯪꯒꯤꯁꯦ꯫ ꯅꯨꯄꯥ ꯅꯪ ꯉꯁꯤ ꯏ ꯀꯥꯔꯧꯔꯥ? ꯏꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯄꯕꯨ ꯃꯃꯥ ꯑꯩ ꯌꯥꯎꯒꯗ꯭ꯔꯣ? ꯆꯠꯂꯣ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯣꯡꯗꯣꯛꯂꯨꯔꯣ ꯁ꯭ꯋꯥꯏꯗ ꯋꯥꯔꯦꯝ ꯉꯥꯡꯗ ꯂꯩꯒꯗꯕꯩ ꯁꯔꯨꯛ ꯑꯩꯈꯣꯏꯅꯦ ꯈꯔ ꯊꯦꯡꯂꯛꯄ ꯌꯥꯏꯌꯦꯕ꯫ ꯀꯔꯤ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯅꯃꯥ ꯅꯆꯥ ꯑꯅꯤ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯒ ꯍꯅꯨꯕ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯗꯧꯔꯤꯕ? ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯀꯩꯗꯧꯋꯦꯒꯦ ꯇꯉꯥꯏ ꯐꯗꯕꯒꯤꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯗꯨꯅ ꯃꯇꯣꯝꯗ ꯊꯥꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ꯫ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯑꯁꯣꯏ ꯑꯉꯥꯝꯒ ꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯃꯥ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯂꯣꯏ ꯆꯨꯝꯃꯝꯃꯅꯤ꯫ ꯀꯂꯤꯖꯨꯛꯇ ꯅꯨꯄꯤ ꯐꯖꯕꯤ ꯂꯧꯔꯨꯕ ꯅꯨꯄꯥ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯀꯣꯛ ꯆꯥꯈ꯭ꯔꯦꯗ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯊꯤꯖꯔꯁꯨ ꯐꯗꯤ ꯌꯥꯝ ꯐꯕꯅꯤ꯫ ꯃꯥꯅ ꯑꯁꯦꯡꯕ ꯉꯥꯡꯂꯛꯄꯒꯤ ꯑꯩꯅ ꯈꯔ ꯁꯥꯎꯖꯤꯟꯅꯕꯁꯤꯗ ꯊꯥꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯤꯕꯁꯦ ꯀꯌꯥꯗ ꯅꯨꯡꯁꯤꯗꯨꯅ ꯌꯦꯡꯉꯣꯕ꯫ ꯃꯈꯣꯏ ꯃꯄꯥ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯅ ꯑꯩꯕꯨ ꯄꯥꯝꯃꯤꯒ ꯍꯥꯏꯔꯁꯨ ꯑꯩ ꯅꯪꯕꯨꯗꯤ ꯊꯥꯗꯣꯛꯂꯒ ꯄꯨꯟꯁꯤꯒꯤ ꯆꯠꯂꯣꯏꯀꯣ꯫ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯃꯥ ꯏꯄꯦꯝꯃ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯅꯪꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯅꯃꯥ ꯑꯩꯐꯥꯎ ꯂꯩꯔꯦꯝꯕꯤ ꯃꯥꯟꯈꯩ ꯀꯦꯊꯔꯦ ꯑꯗꯨꯒ ꯅꯪꯅ ꯃꯤꯒꯤ ꯁꯣꯔꯥꯠ ꯄꯣꯠꯌꯦꯡ ꯄꯤꯕ ꯆꯠꯄꯤ ꯁꯥꯗꯅ ꯊꯣꯔꯛꯏꯕꯅꯤꯅꯦ꯫ ꯁꯦ ꯆꯤꯝꯕꯥꯜ ꯉꯥꯡꯕꯤꯒꯁꯦ ꯏꯃꯥ ꯇꯩꯕꯤꯔꯒꯦ ꯅꯃꯤꯠꯀꯇ ꯎꯏꯁꯤꯜꯂꯨꯁꯦ ꯏꯃꯥ ꯀꯦꯕꯤꯔꯒꯦ꯫ ꯐꯖꯔꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯑꯩꯒ ꯌꯦꯡꯅꯕꯗ ꯅꯣꯞꯇ꯭ꯔꯦ꯫ ꯅꯁꯝꯒꯗꯣ ꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯊꯥꯗꯧꯋꯣ ꯍꯣꯔꯦꯟ ꯅꯪꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗꯅꯦ ꯌꯦꯞꯁꯟꯕ ꯁꯥꯅꯅꯕ꯫ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯀꯩꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯤ ꯂꯨꯈ꯭ꯔꯥꯕꯤ ꯌꯥꯝ ꯃꯥꯜꯂꯤꯗ꯫ ꯑꯩ ꯂꯩꯍꯧꯔꯨꯔꯦ ꯏꯃꯥ꯫ ꯅꯠꯇꯦ ꯅꯃꯥꯏꯗꯤ ꯐꯖꯔꯦ ꯐꯤꯖꯣꯜꯗꯨꯅꯤ ꯃꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯔꯤꯁꯦ꯫ ꯉꯥꯏꯈꯣꯀꯣ ꯏꯃꯥꯒꯤ ꯐꯤ ꯐꯖꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯑꯣꯏꯅ ꯏꯜꯂꯣ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯟꯗꯅꯕ꯫ ꯑꯁꯨꯝꯅ ꯂꯩꯍꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯤꯅ ꯀꯦꯕꯤꯔꯕꯒꯤ ꯇꯨꯡꯗ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯃꯥꯒꯤ ꯈꯨꯕꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ꯫ ꯏꯅꯦ ꯇꯨ ꯑꯥꯗ ꯅꯨꯄꯥꯅꯤ ꯂꯦꯞꯄꯤꯁꯦ ꯑꯁꯤꯗ ꯑꯣꯏ ꯊꯪꯕ ꯅꯨꯄꯥꯁꯤꯅꯤ ꯅꯌꯥ ꯅꯨꯄꯥ ꯑꯣꯏꯗꯣꯏꯁꯦ꯫ ꯀꯗꯥꯏ ꯍꯩꯃꯥ ꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦꯃꯤ ꯏꯃꯥꯒꯤ ꯂꯥꯏꯖꯥ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯥꯏꯕꯛ ꯌꯦꯡꯕꯒꯤ ꯇꯥꯟꯖꯥ ꯌꯥꯝ ꯂꯩꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯏꯃꯥꯗ ꯄꯤꯔꯒꯦꯔꯣ? ꯏꯃꯥ ꯅꯪ ꯉꯁꯤꯅꯦ ꯆꯤꯡꯊꯛꯁꯤꯗꯒꯤ ꯀꯥꯎꯊꯔꯛꯄ ꯄꯥꯝꯕ꯭ꯔꯥ? ꯍꯩꯃꯥ ꯏꯆꯥꯅꯤ ꯀꯥꯏꯅ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯤꯌꯦ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯃꯥ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯗꯕꯤꯒ ꯇꯧꯔꯗꯅ ꯈꯪꯉꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ꯫ ꯂꯥꯏꯖ ꯍꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯃꯥꯟꯖꯅ ꯑꯥꯏ ꯀꯅꯥꯅꯣ ꯅꯨꯄꯤ ꯐꯖꯕꯤ ꯌꯥꯎꯔꯤꯒꯦ? ꯅꯍꯥꯟꯈꯩ ꯎꯗꯦꯅ ꯁꯤꯗꯤ ꯂꯥꯏꯖꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤꯁꯨ ꯃꯥꯂꯦꯝꯁꯤꯗ ꯂꯩꯕꯣꯏꯔꯦ꯫ ꯆꯥꯎꯔꯦꯜꯅ ꯍꯣꯏꯅꯦ ꯇꯧ ꯐꯖꯩꯅꯤ ꯁꯤꯗꯤ꯫ ꯅꯪꯒꯤꯗꯤ ꯂꯥꯏꯖ ꯂꯩꯔꯕꯅꯤꯅ ꯐꯖꯕꯤꯁꯦ ꯑꯩꯒꯤ ꯑꯣꯏꯕꯩꯗꯨꯅꯤ꯫ ꯊꯣꯏꯕꯤꯅ ꯇꯥꯃꯥꯟꯖꯥ ꯇꯥ ꯆꯥꯎꯔꯦꯜ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯆꯥꯎꯔꯦꯜꯅ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯃꯥꯗꯤ ꯀꯅꯥꯅꯣ ꯊꯣꯏꯕꯤ? ꯊꯣꯏꯕꯤꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯂꯩꯍꯥꯎꯅ ꯐꯅꯦꯛꯇ ꯈꯨꯝꯃꯤ ꯑꯩꯕꯨꯔꯣꯏꯕꯣ ꯂꯥꯏꯖꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯤ ꯇꯥꯃꯥꯟꯖꯥ ꯆꯤꯊꯤ ꯏꯕꯒ ꯌꯥꯝ ꯍꯩꯀꯣ ꯅꯪꯒꯤ ꯆꯤꯊꯤꯒꯤ ꯋꯥꯔꯣꯜꯗ ꯑꯩ ꯐꯥꯎ ꯉꯥꯎꯏꯍꯦ꯫ ꯆꯥꯎꯔꯦꯜꯅ ꯌꯥꯏꯅꯤ ꯁꯤꯁꯨ꯫ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯂꯥꯏꯖ ꯅꯣꯏꯅ ꯃꯥꯁꯤ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯕꯣ? ꯑꯩꯁꯨ ꯈꯪꯗꯦ ꯊꯣꯏꯕꯤ ꯇꯥꯃꯥꯟꯖꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯃꯥꯟꯖꯥ ꯏꯍꯦ ꯇꯥꯃꯥꯟꯖꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯥꯏꯖꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕ꯭ꯔꯥꯅꯦ? ꯑꯥꯏ ꯃꯤꯆꯤꯒ ꯈꯟꯆꯤ ꯂꯩꯅꯦ꯫ ꯆꯥꯎꯔꯦꯜ ꯑꯩ ꯂꯥꯏꯖ ꯄꯥꯝꯗ꯭ꯔꯦ ꯑꯁꯤꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯅ ꯄꯥꯝꯈꯠꯂꯤ꯫ ꯍꯦꯔꯥ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯗ ꯅꯪꯒꯤꯗꯤ ꯇꯥꯎ꯫ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ? ꯑꯩꯒꯤ ꯃꯤꯡ ꯂꯣꯏꯕꯣ ꯐꯖꯕꯤ ꯀꯧꯏ꯫ ꯆꯥꯎꯔꯦꯜꯅ ꯃꯤꯡꯒ ꯁꯛꯀ ꯌꯥꯝ ꯆꯥꯅꯩ ꯏꯆꯜꯗꯤ ꯑꯗꯣ ꯏꯆꯜꯒꯤ ꯈꯪꯅꯕ ꯃꯤꯁꯛꯀ ꯂꯩꯕ꯭ꯔꯣ? ꯃꯥꯟꯖꯅ ꯐꯖꯕꯤ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯅꯨꯄꯤ ꯑꯅꯤ ꯀꯣꯏꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯔꯨꯅꯨꯀꯣ꯫ ꯍꯦꯔꯥ ꯏꯇꯥꯎ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯃꯤꯟꯅꯔꯒ ꯆꯉꯥꯠ ꯍꯥꯠꯄꯒꯤ ꯊꯕꯛꯀꯗꯤ ꯇꯧꯅꯒꯨꯝꯁꯤꯗ ꯑꯩꯁꯦ ꯅꯪꯗꯧꯅ ꯎꯅꯕ ꯂꯥꯛꯄ ꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯗ ꯉꯥꯎꯕ ꯅꯨꯄꯥꯗꯣ ꯃꯥꯜꯂꯨꯔꯕꯣ? ꯂꯩꯍꯥꯎꯅ ꯏꯕꯨꯡ ꯑꯅꯤꯁꯦ ꯑꯩꯒꯤ ꯍꯥꯛꯇꯛꯇ ꯑꯃꯨꯛ ꯐꯨꯗꯠꯅꯔꯛꯀꯅꯤꯀꯣ
ꯑꯩꯗꯤ ꯈꯥꯝꯗꯣꯛꯄꯒ ꯉꯝꯖꯔꯣꯏꯍꯦ ꯑꯗꯣ ꯏꯕꯨꯡ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯔꯁꯤ ꯂꯥꯏ ꯍꯥꯟꯅ ꯈꯨꯔꯨꯝꯂꯨꯈꯤꯁꯤ ꯊꯣꯏꯕꯤ ꯀꯩꯅꯣ ꯑꯩ ꯅꯨꯄꯥ ꯏꯃꯥꯅ ꯃꯨꯟꯈ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯇꯥꯃꯥꯟꯖꯁꯤ ꯑꯩꯉꯣꯟꯗ ꯀꯝꯇ ꯌꯦꯡꯈꯤꯗ꯭ꯔꯦ ꯏꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯆꯠꯈ꯭ꯔꯦꯃꯤ ꯑꯁꯦꯡꯕ ꯅꯠꯇꯦ ꯑꯩꯁꯨ ꯇꯥ ꯆꯥꯎꯔꯦꯜꯁꯦ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯄꯥꯝꯖꯔꯛꯄ ꯅꯣꯏꯅ ꯃꯥꯁꯤꯗ ꯉꯥꯎꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯏ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯃꯥꯟꯖꯅ ꯂꯩꯍꯧꯗ ꯊꯔꯣ ꯑꯃ ꯄꯤꯗꯨꯅ ꯏꯆꯜ ꯊꯔꯣꯁꯤ ꯂꯧꯁꯤꯜꯂꯨ ꯏꯃꯥꯒꯤ ꯃꯐꯝꯗ ꯀꯜꯂꯨꯕ ꯂꯩꯅꯤ ꯏꯕꯨꯡ ꯑꯩꯗꯤ ꯊꯔꯣꯁꯤ ꯂꯧꯕ ꯉꯝꯖꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯅ ꯊꯔꯣ ꯄꯤꯅꯕꯁꯦ ꯊꯨꯡꯅꯗꯦ ꯁꯦꯠꯅ ꯈꯩꯅꯩ ꯀꯥꯏꯅ ꯍꯥꯏꯅꯕꯅꯤ ꯆꯥꯎꯔꯦꯜꯅ ꯐꯖꯕꯤ ꯃꯥꯒꯤ ꯊꯔꯣꯁꯤ ꯂꯧꯔꯨꯅꯨ ꯑꯩꯒꯤ ꯊꯝꯕꯥꯜꯁꯤ ꯑꯣꯏꯅ ꯂꯧ ꯅꯪꯒ ꯐꯖꯕꯁꯨ ꯃꯥꯟꯅꯕꯅꯤ ꯊꯔꯣ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤ ꯑꯊꯤꯕ ꯑꯃꯨꯕꯗ ꯄꯤꯒꯗꯧꯕ ꯂꯩꯅꯤ ꯐꯖꯕꯤ ꯅꯪꯅ ꯊꯔꯣ ꯄꯥꯏꯕꯗꯣ ꯄꯛꯆꯔꯣꯏ ꯃꯥꯟꯖꯅ ꯑꯩꯒꯤ ꯊꯔꯣꯁꯤ ꯂꯧꯗ꯭ꯔꯗꯤ ꯃꯥꯒꯤ ꯊꯝꯕꯥꯜꯁꯦ ꯑꯩꯅ ꯃꯨꯜꯂꯒ ꯅꯉꯣꯟꯗ ꯄꯤꯔꯦ ꯈꯪ ꯂꯥꯏꯖꯅ ꯇꯥ ꯃꯥꯟꯖ ꯇꯥ ꯆꯥꯎꯔꯦꯜ ꯀꯩꯅꯣ ꯅꯣꯏꯅꯤ ꯇꯧꯔꯤꯁꯦ ꯃꯥꯟꯖꯅ ꯂꯥꯏꯖ ꯅꯪ ꯁꯥꯎꯅꯨꯏ ꯉꯔꯥꯡꯒꯤ ꯆꯤꯊꯤꯗꯣ ꯃꯤꯡꯑꯣꯟꯅꯈ꯭ꯔꯦ ꯐꯖꯕꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯥꯡ ꯃꯔꯛꯇ ꯏꯕꯗ ꯀꯥꯡ ꯆꯤꯛꯃꯟꯗꯅ ꯃꯤꯡꯑꯣꯟꯅꯈꯤꯕꯅꯤ ꯂꯥꯏꯖꯅ ꯀꯥꯏꯗꯩ ꯐꯖꯕꯤ ꯀꯅꯥꯒꯤ ꯐꯖꯕꯤꯅꯣ ꯏꯃꯥ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯕꯒꯤ ꯅꯪ ꯄꯥꯞꯇ ꯍꯥꯏꯗꯣꯛꯂꯒ ꯐꯨꯍꯜꯂꯨꯔꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯏꯃꯥꯅ ꯃꯨꯟꯒꯦ ꯇꯧꯕ ꯅꯠꯇꯦꯌꯦ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯄꯥꯔ ꯍꯥꯏꯅ ꯏꯃꯥꯅ ꯃꯒꯨꯜ ꯌꯦꯡꯊꯣꯛꯄꯅꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯦ ꯍꯌꯦꯡ ꯅꯨꯄꯤ ꯂꯣꯜꯂꯛ ꯇꯧ ꯌꯥꯝ ꯃꯥꯜꯂꯤ ꯏꯃꯥꯗꯤ ꯐꯖꯕꯤ ꯅꯨꯄꯤꯗꯅꯦ ꯌꯥꯝ ꯉꯥꯎꯋꯦꯕ ꯃꯥꯟꯖꯅ ꯀꯔꯤ ꯏꯃꯥ ꯂꯥꯏꯖ ꯁꯤ ꯅꯣꯏ ꯏꯃꯥꯔꯣ ꯍꯣꯏ ꯇꯥ ꯃꯥꯟꯖ ꯁꯤ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯃꯥꯅꯤ ꯆꯥꯎꯔꯦꯜꯅ ꯊꯣꯏꯕꯤ ꯂꯥꯏꯖꯅ ꯍꯥꯏꯁꯤ ꯆꯨꯝꯃꯕ ꯑꯩꯕꯨ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯊꯣꯏꯕꯤꯅ ꯇꯥ ꯆꯥꯎꯔꯦꯜ ꯁꯛꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯕꯅꯤ ꯏꯁꯤꯡꯅ ꯇꯤꯡꯂꯒ ꯊꯝꯕ ꯂꯩꯁꯨ ꯂꯩꯀꯣꯛꯇ ꯁꯥꯠꯄ ꯂꯩꯒ ꯑꯗꯨꯝ ꯃꯥꯟꯅꯕ ꯃꯇꯥꯡꯁꯨ ꯌꯥꯎꯕꯅꯤ ꯆꯥꯎꯔꯦꯜꯅ ꯂꯥꯏꯖ ꯅꯣꯏ ꯏꯃꯥꯁꯤ ꯅꯣꯏ ꯄꯥꯕꯅ ꯄꯨꯈ꯭ꯔꯤꯗ ꯇꯤꯡꯂꯒ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯈꯨꯗꯦꯡꯗ ꯇꯤꯡꯂꯒ ꯊꯝꯕ ꯂꯩꯁꯥꯕꯤ ꯃꯥꯜꯂꯤꯁꯦ ꯅꯨꯄꯤꯁꯦ ꯏꯁꯤꯡꯗ ꯇꯤꯡꯂꯒ ꯂꯩꯁꯥꯕꯤ ꯃꯥꯜꯂꯕꯗꯤ ꯑꯩꯁꯨ ꯊꯥꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯝꯕꯤ ꯍꯅꯨꯕꯤ ꯑꯃ ꯏꯁꯤꯡꯗ ꯇꯤꯡꯂꯨꯒꯦꯅꯦ ꯂꯥꯏꯖꯅ ꯑꯣ ꯆꯐꯨꯗ ꯇꯤꯡꯉꯤ ꯆꯐꯨꯗ ꯇꯥ ꯆꯥꯎꯔꯦꯜꯁꯨ ꯍꯣꯔꯦꯟꯅꯦ ꯌꯨꯝ ꯌꯧꯔꯒ ꯍꯅꯨꯕꯤ ꯃꯌꯥꯝ ꯈꯣꯝꯖꯤꯜꯂꯒ ꯄꯨꯈ꯭ꯔꯤꯗ ꯇꯤꯡꯂꯒ ꯂꯩꯁꯥꯕꯤ ꯑꯣꯜꯂꯛꯄ꯭ꯔꯥ ꯍꯦꯛ ꯌꯦꯡꯉꯨ ꯏꯆꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯍꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯤ ꯅꯁꯥ ꯅꯁꯥꯅ ꯊꯣꯛꯄ ꯇꯧꯅꯖꯔꯣ ꯏꯃꯥ ꯅꯪꯒꯤ ꯅꯨꯃꯤꯠꯇꯣ ꯉꯁꯤ ꯑꯩꯅ ꯀꯣꯊꯣꯛꯄ ꯁꯣꯏꯔꯣꯏꯁꯦ ꯅꯪꯒꯤ ꯃꯤꯠꯆꯤꯗ ꯑꯩꯁꯦ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯣꯏꯗꯧꯔꯦ ꯃꯥꯟꯖꯅ ꯑꯣ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯖꯔꯕ ꯅꯨꯄꯤꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯕ ꯆꯥꯎꯔꯦꯜ ꯂꯥꯏꯖꯁꯤ ꯈꯥꯞ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗ ꯀꯥꯏꯅꯕ ꯇꯥꯔꯦ ꯊꯃꯣꯏ ꯂꯦꯞꯇꯕ ꯅꯅꯦꯝꯄꯣꯛꯀꯤ ꯃꯤꯁꯤꯗ ꯉꯥꯎꯔꯨꯕꯒꯤ ꯃꯍꯩ ꯉꯁꯥꯏ ꯅꯪꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯤꯉꯩꯗꯨꯗ ꯌꯥꯔꯝꯃꯗꯤ ꯁꯤꯗꯣꯛꯈꯤꯗ꯭ꯔꯣ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯥꯏꯖ ꯃꯥꯟꯖꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯆꯦꯜꯂꯛꯂꯕꯁꯨ ꯃꯥꯟꯖꯗ ꯋꯥꯔꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯅꯕ ꯊꯣꯛꯂꯝꯗꯦ ꯃꯥꯟꯖ ꯃꯈꯨꯠꯇ ꯊꯧꯔꯤ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯆꯥꯎꯔꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯀꯩꯅꯣ ꯃꯥꯟꯖ ꯅꯇꯨꯅ ꯎꯅꯁꯤ ꯌꯥꯕꯤꯔꯛꯇꯕꯒꯤ ꯁꯤꯔꯒꯦ ꯍꯥꯏꯔꯣ ꯆꯠꯂꯣ ꯁꯤꯒꯤꯁꯨ ꯅꯇꯨꯒꯤ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯣ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯁꯨ ꯁ꯭ꯋꯥꯏꯗ ꯁꯤꯕꯤꯔꯛꯀꯅꯨ ꯑꯩ ꯃꯤꯍꯠꯄ ꯇꯥꯅꯤꯡꯗꯦ ꯃꯇꯥꯡ ꯆꯥꯗꯅ ꯌꯥꯝ ꯀꯔꯦꯝꯅ ꯅꯤꯡꯕ꯭ꯔꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯟꯖꯅ ꯆꯥꯎꯔꯦꯜꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯄꯨꯏ ꯀꯩꯅꯣ ꯃꯥꯟꯖ ꯅꯪꯒꯤꯁꯦ ꯑꯩ ꯈꯣꯡ ꯈꯨꯠ ꯄꯨꯜꯂꯒ ꯇꯨꯔꯦꯟꯗ ꯂꯪꯊꯗꯣꯏꯔꯣ ꯑꯩꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯏꯇꯥꯎ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯊꯧꯔꯤꯁꯦ ꯂꯥꯏꯖ ꯐꯥꯒꯦꯅ ꯄꯨꯔꯛꯂꯤꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖ ꯐꯥꯗꯕ ꯌꯥꯗꯕꯅꯤ ꯑꯩꯅ ꯃꯃꯥꯅꯤ ꯈꯪꯗꯕꯒꯤ ꯍꯥꯏꯐꯦꯠ ꯉꯥꯎꯔꯨꯕꯒꯤꯕꯨ ꯃꯥꯅ ꯑꯩ ꯍꯦꯛꯇ ꯃꯤꯔꯥꯏꯕ ꯌꯥꯕ ꯑꯩꯅ ꯃꯥ ꯂꯨꯝꯃꯩꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ ꯅꯨꯄꯤ ꯐꯥꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯁꯤꯔꯗꯧꯕꯩ ꯅꯤꯡꯗꯅ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ ꯐꯗꯤ ꯐꯖꯩꯌꯦ ꯃꯥꯟꯖꯤꯕꯣ ꯅꯪꯒꯤ ꯅꯅꯦꯝ ꯁꯥꯕꯤꯗꯣ ꯑꯩꯗꯤ ꯊꯝꯕꯨ ꯊꯝꯈꯣ ꯅꯪ ꯐꯥꯎ ꯉꯥꯎꯔꯤꯗꯨꯅꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯊꯣꯏꯕꯤꯗ ꯁꯣꯏꯈ꯭ꯔꯦ ꯃꯥꯟꯖꯒ ꯂꯥꯏꯖꯒ ꯑꯃꯨꯛꯇ ꯎꯅꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯕꯗꯒꯤ ꯊꯣꯏꯕꯤꯁꯨ ꯌꯥꯔꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯥꯟꯖꯒ ꯆꯝꯊꯣꯛꯅꯧ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯖ ꯅꯣꯏ ꯅꯃꯥꯗꯣ ꯌꯥꯎꯔꯛꯇ꯭ꯔꯕ ꯉꯁꯤꯗꯤ ꯇꯥ ꯃꯥꯟꯖꯒꯤꯁꯦ ꯑꯩꯒ ꯆꯝꯊꯣꯛꯅꯕ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯒ ꯏꯃꯥ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯂꯥꯏꯖ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗꯗꯤ ꯅꯪ ꯅꯠꯇꯕꯤ ꯅꯨꯄꯤ ꯑꯃꯇ ꯑꯩ ꯏꯃꯤꯠꯁꯤꯅ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯖꯔꯣꯏ ꯅꯣꯏ ꯏꯃꯥꯅ ꯁꯥꯈꯤ ꯅꯪ ꯑꯩꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ ꯀꯩꯅꯣ ꯇꯥ ꯃꯥꯟꯖ ꯀꯣꯏꯅꯕ ꯐꯥꯎ ꯍꯧꯗ꯭ꯔꯤ ꯆꯦꯜꯂꯁꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯕꯣ ꯀꯣꯟꯅ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯀꯣꯏꯅꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯗꯤ ꯅꯪꯁꯦ ꯐꯪꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ ꯉꯁꯤ ꯅꯪ ꯅꯦꯛ ꯆꯦꯟꯁꯤ ꯌꯥꯗ꯭ꯔꯕ ꯇꯨ ꯑꯥꯗ ꯆꯥꯎꯔꯦꯜꯅ ꯄꯥꯏꯔꯤꯕ ꯊꯧꯔꯤꯁꯤ ꯎꯕ꯭ꯔꯥ ꯑꯁꯤꯒꯤ ꯊꯧꯔꯤꯁꯤꯅ ꯅꯣꯏꯒꯤ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯑꯩ ꯉꯁꯤ ꯁꯤꯔꯦ ꯈꯪ ꯑꯁꯨꯝꯅ ꯃꯥꯟꯖꯅ ꯅꯝꯗꯅ ꯂꯥꯏꯖꯕꯨ ꯆꯦꯜꯂꯝꯃꯤ ꯇꯥ ꯃꯥꯟꯖ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯅꯨ ꯑꯩ ꯌꯨꯝꯗ ꯍꯟꯕ ꯉꯝꯃꯔꯣꯏ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ ꯅꯣꯏ ꯄꯥꯕꯅ ꯉꯟꯅ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯔꯤ ꯍꯥꯏꯁꯤꯗꯤ ꯍꯥꯏꯗꯤ ꯌꯨꯝꯗ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯁꯤꯗꯤ ꯅꯪꯒꯤꯁꯦ ꯍꯣꯔꯦꯟ ꯅꯣꯏ ꯄꯥꯕꯅ ꯐꯨꯕꯤꯅꯤꯅ ꯀꯤꯔꯤꯔꯣ ꯅꯉꯣꯟꯗ ꯍꯦꯛ ꯐꯨꯕꯒ ꯄꯥꯎꯕꯤꯔꯣ ꯑꯩ ꯏꯀꯨꯕ ꯐꯨꯕ ꯂꯥꯛꯀꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯅꯪ ꯊꯤꯟꯗ꯭ꯔꯕꯗꯤ ꯑꯍꯜꯁꯤꯡꯁꯨ ꯀꯣꯛ ꯁꯥꯟꯅꯔꯅꯤ ꯇꯥ ꯃꯥꯟꯖ ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯀꯤꯕꯤꯗꯤ ꯑꯩꯉꯣꯟꯗꯁꯨ ꯀꯩꯁꯨ ꯐꯨꯔꯣꯏ
ꯑꯩꯅ ꯀꯤꯔꯤꯁꯦ ꯇꯥ ꯃꯥꯟꯖꯒ ꯏꯃꯥꯒ ꯏꯃꯥ ꯎꯕꯗ ꯇꯥ ꯃꯥꯟꯖꯅ ꯑꯩꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯆꯦꯟꯕꯤꯔꯒ ꯏꯃꯥ ꯑꯣꯏꯅ ꯂꯧꯈ꯭ꯔꯕꯗꯤ ꯑꯩ ꯅꯠꯇ꯭ꯔ ꯃꯥꯡꯖꯗꯣꯏꯁꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯄꯥꯈꯠ ꯑꯩ ꯊꯤꯟꯕꯤꯅꯨ ꯍꯥꯏꯁꯤꯅꯤ ꯑꯁ ꯂꯥꯏꯖꯥ ꯅꯪ ꯋꯥꯊꯤ ꯇꯧꯅꯨꯗ ꯅꯍꯥꯟꯒꯤꯗꯨꯗꯤ ꯅꯣꯏ ꯏꯃꯥꯅꯤ ꯈꯪꯗꯕꯒꯤ ꯀꯕꯛ ꯀꯕꯛꯁꯨ ꯉꯥꯎꯁꯤꯜꯂꯨꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯅꯦꯝꯕ ꯑꯣꯏꯔꯕꯅꯤ ꯐꯖꯔꯁꯨ ꯅꯣꯏ ꯏꯃꯥꯗꯣ ꯑꯩ ꯀꯩꯁꯨ ꯄꯥꯝꯗ꯭ꯔꯤ ꯏꯃꯥ ꯅꯠꯇ꯭ꯔꯁꯨ ꯐꯖꯕꯤ ꯅꯨꯄꯤ ꯎꯔꯗꯤ ꯑꯩ ꯀꯥꯎꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯌꯨꯝꯗ ꯆꯠꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯍꯥꯟꯒꯤ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯁꯛꯇꯨ ꯎꯔꯒ ꯑꯩꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯑꯦꯕ ꯑꯗꯨꯒ ꯇꯥꯃꯥꯟꯖꯥ ꯅꯪꯁꯨ ꯑꯩꯅ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯩꯗꯤ ꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯣꯏ ꯍꯥꯏꯁꯤꯅꯤ ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯃꯌꯨꯝꯗ ꯊꯤꯟꯈꯤ ꯌꯥꯗ꯭ꯔꯕꯗ ꯑꯍꯜ ꯈꯔ ꯆꯠꯇꯨꯅ ꯅꯨꯄꯤ ꯃꯁꯥꯅ ꯊꯤꯟꯕꯤꯔꯅꯨ ꯍꯥꯏꯔꯦ ꯍꯥꯏꯅ ꯇꯝꯂꯨꯕꯗ ꯀꯨꯟꯖꯣꯁꯨ ꯁꯥꯎꯔꯗꯨꯅ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯒꯅꯤ ꯊꯤꯜꯂꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯏꯖꯕꯨ ꯊꯦꯝꯗꯨꯅ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯍꯩ ꯂꯨꯋꯥꯎꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯤꯟꯕꯤꯔꯅꯨ ꯍꯥꯏꯔꯤꯕꯁꯦ ꯅꯄꯥꯁꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕꯅꯤ ꯍꯌꯦꯡ ꯂꯨꯍꯣꯡꯕꯒ ꯂꯥꯏ ꯍꯣꯔꯦꯟ ꯑꯍꯤꯡ ꯍꯥꯠꯄꯤꯈꯤꯕꯁꯨ ꯈꯪꯗꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯅꯪꯅ ꯄꯥꯝꯖꯅ ꯆꯠꯂꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯔꯦ ꯑꯐꯕ ꯃꯇꯝ ꯌꯦꯡꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯤꯗꯅ ꯃꯁꯤꯗ ꯅꯪꯅ ꯑꯅꯝ ꯀꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯑꯉꯥꯡꯅ ꯑꯅꯝ ꯌꯥꯝ ꯀꯜꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯊꯤꯕꯥꯏ ꯀꯣꯟꯁꯤ ꯄꯨꯔꯒ ꯆꯠꯄ ꯇꯥꯕ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯤ ꯈꯪꯗꯦ ꯃꯌꯨꯝ ꯌꯥꯝ ꯄꯥꯅꯤꯡꯉꯤ ꯅꯪ ꯃꯧ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯔꯅꯤꯅꯦ ꯍꯥ ꯃꯤ ꯅꯥꯏꯅꯤ ꯑꯣꯏꯔꯗꯣꯏꯗꯣ ꯃꯁꯤ ꯄꯨꯝꯕꯁꯦ ꯏꯃꯥꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯏꯃꯥꯅ ꯃꯨꯟꯈꯤꯗꯧ ꯁꯔꯨꯛ ꯊꯤꯕꯥꯏ ꯀꯣꯟ ꯄꯨꯔꯒ ꯑꯣꯏꯁꯨ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯏꯁꯥꯅ ꯌꯥꯖꯔꯦ ꯏꯃꯥꯅ ꯅꯌꯥ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯝꯗ꯭ꯔꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯃꯨꯟꯒꯦ ꯇꯧꯕ ꯅꯠꯇꯦ ꯑꯩꯗꯤ ꯁꯨꯝꯅ ꯏꯌꯥ ꯅꯨꯄꯥꯗꯣ ꯀꯔꯝꯕ ꯅꯨꯄꯥꯅꯣꯏꯗꯅ ꯌꯦꯡꯊꯣꯛꯄꯤꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯔꯛꯄꯅꯤ ꯀꯩꯅꯣ ꯁꯤꯕꯨ ꯑꯩꯅ ꯂꯥꯟꯕ ꯀꯧꯕ꯭ꯔꯣ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯌꯥ ꯅꯨꯄꯥꯗꯣ ꯐꯩ ꯐꯠꯇ ꯌꯦꯡꯊꯣꯛꯄꯁꯦ ꯍꯧꯅꯕꯤꯅꯤꯅꯦ ꯂꯨꯋꯥꯎꯕꯤ ꯅꯪꯕꯣ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅꯒ ꯃꯁꯛ ꯍꯥꯏꯖꯤꯟꯗꯅ ꯐꯖꯔꯝꯕꯗꯨꯗ ꯏꯃꯥꯁꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯗꯤꯜ ꯂꯦꯟꯁꯤꯜꯂꯨꯕꯒꯤ ꯋꯥꯅꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯃꯨꯟꯒꯤ ꯀꯥꯏꯅꯗꯤ ꯈꯟꯖꯗꯦꯀꯣ ꯑꯣ ꯑꯩꯅ ꯏꯆꯥ ꯅꯨꯄꯤꯗ ꯁꯥꯎꯔꯤꯁꯤꯗꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯂꯩꯔꯝꯃꯤꯗꯅ ꯍꯩ ꯃꯃꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯂꯩꯅ ꯂꯩꯅ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯨꯔꯕꯗꯤ ꯍꯥ ꯅꯆꯥꯅꯨꯄꯤꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯅꯪ ꯍꯥꯟꯅ ꯂꯨꯍꯣꯡꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯃꯥ ꯈꯪꯉꯤꯍꯦ ꯃꯈꯣꯏ ꯃꯄꯥ ꯏꯃꯥ ꯏꯆꯥꯒꯤ ꯋꯥꯔꯤꯗꯣ ꯅꯪꯁꯨ ꯇꯥꯍꯧꯕ꯭ꯔꯣ ꯇꯥꯍꯧꯕꯗꯨꯅꯕꯨ ꯍꯥꯏꯔꯤꯕꯅꯤ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯍꯥꯏꯈꯤꯗ꯭ꯔꯣ ꯅꯠꯇꯦ ꯍꯅꯨꯕꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯦꯕ ꯂꯥꯡꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯍꯥꯟꯅ ꯐꯨꯊꯔꯒ ꯐꯗꯧꯅꯤ ꯌꯥꯔꯦ ꯕꯥꯕꯥ ꯄꯥꯛꯇ꯭ꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯃꯥꯁꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯋꯥꯔꯛꯄꯤꯍꯧ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯗꯅ ꯕꯥꯕꯗ ꯑꯩꯅ ꯂꯥꯟꯅ ꯍꯥꯏꯗ꯭ꯔꯕ ꯏꯃꯥ ꯐꯖꯕꯤꯁꯦ ꯉꯥꯎꯗꯨꯅ ꯅꯆꯥ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯈꯤꯗꯕ ꯅꯠꯇ꯭ꯔꯣ ꯐꯔꯦꯅꯤ ꯁꯤ ꯑꯣꯏꯔꯗꯤ ꯑꯗꯨꯅꯤ ꯏꯃꯥꯗꯤ ꯏꯔꯥꯡ ꯀꯩꯁꯨ ꯇꯧꯖꯔꯝꯗꯕꯅꯤ ꯅꯄꯥꯅ ꯅꯨꯄꯤꯗꯤ ꯀꯦꯅ ꯃꯧꯅ ꯂꯩꯌꯨ ꯅꯨꯄꯤ ꯃꯁꯛ ꯊꯤꯕ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯗꯨ ꯀꯦꯅ ꯃꯧꯅ ꯂꯩꯕꯗꯒꯤ ꯅꯍꯥꯁꯨ ꯃꯣꯏꯊꯣꯛꯈꯤꯗꯅ ꯋꯥꯈꯜꯁꯤꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯟꯈꯤꯕꯒꯤ ꯋꯥꯅꯤ ꯑꯩꯁꯤ ꯋꯥ ꯉꯥꯡꯐꯝ ꯁꯨꯛꯂꯩ ꯂꯩꯍꯟꯗꯕꯩ ꯋꯥꯅꯤ ꯅꯃꯥ ꯅꯆꯥ ꯆꯪꯗꯅ ꯐꯩ ꯑꯗꯨꯕꯨꯗꯤ ꯅꯆꯥ ꯅꯨꯄꯤꯁꯤ ꯍꯦꯛ ꯂꯨꯍꯣꯡꯈꯤꯕꯒ ꯅꯪ ꯁꯨꯛꯀꯦ ꯀꯦꯕ ꯌꯥꯔꯦꯀꯣ ꯀꯦꯔꯝ ꯅꯃꯥꯏꯗꯨꯗ ꯊꯥꯡꯒꯣꯟꯅ ꯂꯦꯟꯒꯦ ꯀꯩꯅꯣ ꯃꯄꯥ ꯑꯩꯒꯤ ꯐꯖꯈ꯭ꯔꯕꯤ ꯃꯥꯏꯁꯤꯗ ꯊꯥꯡꯒꯣꯟꯅ ꯂꯦꯟꯒꯦ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯖ ꯑꯃꯗꯤ ꯃꯥꯟꯖ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ ꯏꯕꯦꯝꯃ ꯅꯣꯏꯔꯥ ꯀꯩꯅꯥ ꯀꯦꯕ ꯂꯥꯛꯏ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯃꯥꯅꯦ ꯏꯅꯦ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯛ ꯆꯥꯕꯗ ꯂꯣꯏꯕꯇ ꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯈꯤꯁꯦ ꯃꯥ ꯉꯥꯏꯕ ꯑꯣꯏꯅꯅꯦ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯖꯅ ꯀꯦꯔꯛꯎꯁꯤ ꯍꯌꯦꯡꯗꯒꯤ ꯑꯩꯁꯦ ꯀꯦꯕ ꯐꯪꯒꯗꯧ ꯃꯥꯟꯗꯤꯌꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯇꯥꯗꯅ ꯑꯃꯨꯛꯇ ꯀꯦꯊꯔꯛꯎꯁꯤ ꯑꯩꯒꯤ ꯐꯖꯕ ꯁꯛꯇꯝꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯠꯁꯤꯜꯂꯝꯒꯦ ꯀꯩꯅꯥ ꯀꯦꯕ ꯂꯥꯛꯄ ꯅꯨꯄꯤꯗꯨꯁꯨ ꯍꯔꯥꯎ ꯂꯩꯍꯧꯕꯨ ꯐꯖꯅ ꯀꯦꯕꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯀꯩꯅꯥꯁꯨ ꯀꯦꯕ ꯂꯣꯏꯔꯗꯨꯅ ꯂꯨꯍꯣꯡꯕ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯈ꯭ꯔꯤ ꯂꯩꯍꯧꯁꯨ ꯀꯩꯅꯥꯒꯤ ꯃꯃꯥ ꯑꯣꯏꯕꯅ ꯃꯥꯟꯗꯣꯞ ꯃꯌꯥꯏꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥ ꯑꯃꯗꯤ ꯃꯌꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯨꯟꯕꯤꯔꯝꯃꯤ ꯂꯥꯏꯖꯗꯤ ꯃꯃꯥꯅ ꯃꯥꯟꯖꯗ ꯏꯔꯥꯡ ꯇꯧꯕ꯭ꯔꯥ ꯃꯥꯟꯖꯅ ꯃꯃꯥꯗ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯃꯃꯤꯠꯀꯗꯣ ꯁꯪꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯥꯟꯖꯁꯨ ꯂꯩꯍꯥꯎꯅ ꯃꯈꯨꯠ ꯄꯨꯜꯂꯤꯉꯩ ꯃꯥꯟꯖꯁꯨ ꯂꯥꯏꯖꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯩ ꯕꯣꯔ ꯁꯤꯟꯅꯕꯗꯨꯅ ꯃꯥꯟꯖꯒꯤ ꯃꯉꯛꯇꯨ ꯑꯃꯨꯛ ꯂꯩꯊꯣꯛꯏ ꯀꯩꯅꯣ ꯏꯆꯦ ꯊꯔꯣ ꯅꯪꯒꯤ ꯅꯉꯥꯏ ꯅꯨꯄꯤꯁꯤꯗꯤ ꯀꯩꯅꯥ ꯃꯃꯥꯕꯨ ꯃꯥꯟꯗ꯭ꯔꯦ ꯀꯩꯅꯥꯒꯤ ꯃꯁꯤꯕꯨ ꯃꯥꯜꯂꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯩ ꯍꯥꯏꯕꯅꯤꯗ ꯅꯨꯄꯤ ꯑꯃꯅ ꯀꯩꯅꯥꯒꯤ ꯃꯃꯥ ꯂꯩꯁꯥꯕꯤ ꯇꯥꯔꯦꯍꯦ ꯀꯩꯅꯥꯁꯤꯗꯒꯤ ꯃꯃꯥꯁꯤꯅꯕꯨ ꯍꯦꯟꯅ ꯅꯍꯥ ꯃꯥꯟꯈ꯭ꯔꯦꯕ ꯁꯣꯝꯅ ꯕꯣꯔ ꯃꯃꯥꯟꯅꯕꯅ ꯑꯥꯏ ꯐꯖꯩꯅꯦ ꯍꯧꯖꯤꯛ ꯕꯣꯔ ꯀꯩꯅꯥꯒꯤ ꯗꯨꯔꯤ ꯄꯨꯟꯕ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯤꯗꯣ ꯀꯩꯅꯥꯒꯤ ꯃꯃꯥꯔꯣ ꯅꯠꯇ꯭ꯔꯒ ꯃꯆꯦꯔꯣ ꯗꯨꯔꯤ ꯄꯨꯟꯕꯁꯤꯗꯤ ꯀꯩꯅꯥ ꯃꯃꯥꯅ ꯄꯨꯅꯕꯅꯤꯗ ꯆꯥꯎꯔꯦꯜꯅ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯥ ꯃꯃꯥꯅꯤ ꯃꯆꯦ ꯅꯠꯇꯦ ꯍꯅꯨꯕꯤꯅꯤ ꯃꯤꯠꯌꯦꯡ ꯀꯔꯟ ꯆꯠꯂꯨꯅꯨ ꯃꯥꯟꯁꯤꯅ ꯉꯁꯤ ꯕꯣꯔ ꯑꯣꯏꯕ ꯐꯪꯖꯔꯤꯁꯤꯁꯨ ꯃꯅꯦꯝꯁꯤꯗ ꯃꯤꯠꯌꯦꯡ ꯀꯔꯟ ꯆꯠꯂꯨꯕꯒꯤꯅꯤ ꯂꯨꯍꯣꯡꯕ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯨ ꯀꯩꯅꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯃꯤꯠꯌꯦꯡ ꯇꯥꯟꯅꯈꯤꯗ꯭ꯔꯤ
Nupi nupa ahal angang khaktana lehautabu mangak thangatuna yengnabada kumhai ama oiri. Isia, aigi isa nupina lei koibase phajadro. Isa ni haina thagatpagi wa nate. Borsia isa nupina yam hendro. Ho mama phajebigi masani na othokna phajakre. Hei thoibi sida laune se sigi sel soi mayam se bor kaina ni sidanya soi sasilam. Bor mama na basumman basingsina hidan khiba yaba nate ko aikoi naisingadawni. Thoibisu lehau nupi ba sel du lawduna sel thaba sangki ngaki tungda lei koiba loiraduna kundo huknabagi tanja yausilakpaga lehau phamlamadagi phuk hawgatuna imagi laisa kundo du ningthina huko as ima naire isa nupi naisinkhre kamdawiya kunjo magi nupigi makhuttu tapaiduna imungda prabak chingsili kaino mapa miyam mangsti ikaidro mina uraga phazaribra haibani soro ita singemi hey mai takpi nang mapan thulaka nang yengnaba hotnabada isagi dongmasi phibam ma tadre pung thilibu nupa sisu tan men gamta sadre nang mapana thulabu sungya yaro haibsi haiba kari nupa ni gisidi asumna luhongbagi thorum su loiraduna laisa mapam lamdam asibu thadoktuna chatlamdagi mikup yorabada lehauna imagi laisa nasidi isa yumse thadoktuna saloko imani isada yai phamangol pirabani nakok phawu sikta nawana urebagi marum thupna mambo nokna panbu oizaro ko laisa sumikup asidadi mabuning nusiraduna kapni ima nachana lanki leirasu aibu ngakpiyo ko imana nasaba yung piragpagi laman simba nachana ngamlamtre nasabu warungan ako ima isada ko imana kari waruruniya isa lande imana itak irang na luplubana isa ni mabu lana laukibani masi phana oiduna aise nang mupokliba namani isagi harau nungaiba adutani imani yengba pamlibasi ngarangtani isani yumsida ayi tambaksida nauthi sadru leiramba nang seng asi haiba namit asidagine yumsi thadoktuna sarkrani ko imagi laisa asumna laisa madi manja nungsi banthung yaukre Keba langbi pamjabali hausu masagi maya phanglaba sidadi hanagum tawkidri chahiga sanaba wakhal khan hauraklammi akhoi mapa miyoi bai khoigi punsi sia sakna lepa yaramtre kwakna phana wahong madu thechinduna wahong onam khonarabasu wahong on mangamde haibado ngasidi phamda thoklare haidi phajarabani haidana aina kihina mawna leikhiba awatpa leitrabani haidana arhemada arang arakta sel pamubu leikhidam kasidi ai yamni ngamlaktre isane khoibu thadoktuna sakra matam asidadi yenglu uru khuding awatpagi awatpa ngak ngairam punsida isadagi henba leiramtre aina phasaba arang arakta ngawbi mama ma oirubana isada yumbalon karisu takpi tambi hautre isane migi yumduda karam nilamgani khalubada ai wadaba ngamte aina matik sabi mama mo oiramlabadi isada arang arak akiyamugi maramda takpibagi makhut chatnaba satnadaba yumbalon suna takpiramlabadi aina ngasi isagi khanbada waribasigi makhut isagi damak sauthokjaramgani ko mama pumnamakse nangi naral ngakta sunati aigi nupinabu hairabadi yare haidun leiruba mapaigi soibani adubu aikhoi anina warak watemba nangkiraba isado wakhal tabini aini isagi magul khangni mama mapa aikhoi mai khunaba thabak amata tarok loi haiba ai thajaine asumna lehausu wakhal tari laijasu heidaba pumba manem oiriba mana amuk takpuda lawi anirak hana soidanaba haiduna kana hotnajai manjasu suba nomba sel tanba yamna kalli aduna nongmagi mai papa misak oiraktuna nungayai phana panaki